ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯍꯤꯡꯆꯥꯕꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯔꯕꯤꯟ ꯁꯣꯔꯣꯛꯈꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯃꯣꯏ ꯂꯀꯥꯅꯨꯡꯗ ꯅꯪꯒꯤ ꯃꯤꯇꯝ ꯑꯃ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯛꯇꯝ ꯑꯃ꯫ ꯊꯣꯛꯂꯝꯃꯤ ꯃꯝꯂꯕ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯪꯂꯕ ꯊꯋꯥꯟ ꯑꯃ꯫ ꯁꯥꯠꯂꯝꯃꯤ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯁꯛꯇꯝꯕꯨ ꯂꯧꯗꯨꯅ ꯁꯛꯂꯣꯟ ꯄꯨꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯋꯥꯈꯜ ꯃꯥꯒꯤꯅ ꯆꯥꯟꯅꯕꯤꯅꯤ, ꯊꯃꯣꯏ ꯑꯩꯒꯤꯅ ꯅꯨꯡꯁꯤꯕꯤꯅꯤ꯫ ꯏꯪꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯨꯏ, ꯑꯗꯨꯕꯨ ꯃꯤꯅꯣꯛ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯅꯤꯡꯁꯤꯡꯃꯨꯟ꯫ ꯂꯩꯔꯤꯕ ꯇꯝꯄꯥꯛ ꯂꯝꯗꯝꯕꯨ ꯌꯦꯡꯗꯨꯅ ꯑꯩꯗꯤ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜꯅꯤ, ꯑꯗꯨꯒ ꯌꯥꯝꯕꯨꯡꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯌꯥꯝꯕꯨꯡꯒ ꯑꯩꯒꯤ ꯊꯥꯛꯀ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯂꯨꯋꯥꯡꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯃꯥꯟꯅꯅ ꯂꯦꯞꯄꯤ, ꯃꯤꯠꯌꯦꯡꯅ ꯑꯃꯗ ꯌꯦꯡꯗꯨꯅ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯦꯞꯀꯦ, ꯄꯨꯝꯅꯃꯛ ꯑꯩ ꯂꯥꯟꯊꯦꯡꯅꯒꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪ ꯋꯥꯒꯅꯨ ꯅꯤꯝꯁꯤꯝ, ꯌꯥꯝꯕꯨꯡꯒꯤ ꯂꯩꯁꯅꯥꯝ꯫ ꯅꯤꯝꯁꯤꯝꯃꯨꯟ ꯂꯨꯋꯥꯡꯗ ꯌꯦꯡꯗꯨꯅ ꯊꯣꯛꯂꯛꯀꯗꯕ ꯑꯐ ꯐꯠꯇ ꯄꯨꯝꯕ ꯌꯥꯝꯕꯨꯡꯅ ꯄꯨꯕ ꯉꯝꯒꯦꯔꯥ? ꯑꯩ ꯉꯝꯒꯅꯤ, ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯔꯦ꯫ ꯅꯤꯝꯁꯤꯝꯃꯨꯟ ꯇꯝꯄꯥꯛ ꯂꯝꯗꯝꯒꯤ ꯀꯥꯏꯊꯔꯕ ꯁꯅꯥ ꯀꯣꯅꯨꯡꯗ ꯌꯦꯡꯗꯨꯅ ꯀꯥꯎꯕ꯭ꯔꯥ ꯌꯥꯝꯕꯨꯡ, ꯂꯨꯔꯦꯜ ꯉꯝꯕꯤꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯣ? ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯌꯥꯝꯕꯨꯡ ꯈꯪꯕ꯭ꯔꯥ? ꯋꯥꯍꯩꯗꯨꯗ ꯂꯨꯋꯥꯡ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯅꯤꯝꯁꯤꯝꯃꯨꯟ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯇꯥꯛ ꯇꯥꯛꯂꯕ ꯀꯅꯥ ꯂꯩꯅꯗ꯭ꯔꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯀꯔꯝ ꯆꯪꯉꯨꯒꯅꯤ? ꯂꯨꯋꯥꯡꯗ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯨꯔꯦꯜ ꯉꯝꯕꯤꯕꯨ ꯍꯥꯠꯇꯨꯅ ꯅꯪꯒꯤ ꯏꯃꯥ, ꯅꯪꯒꯤ ꯏꯄꯥ ꯑꯅꯤꯕꯨ ꯐꯪꯂꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯕꯨꯡꯅ ꯍꯥꯏꯕꯗꯣ ꯌꯥꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤ꯫ ꯌꯥꯝꯕꯨꯡ, ꯂꯨꯔꯦꯜ ꯉꯝꯕꯤꯕꯨ ꯍꯥꯠꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎ꯫ ꯂꯨꯋꯥꯡꯁꯨ ꯅꯤꯝꯁꯤꯝꯃꯨꯟꯗ ꯌꯦꯡꯂꯒ ꯑꯩ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯒꯦ꯫ ꯉꯁꯤꯃꯛ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒꯦ꯫ ꯅꯤꯝꯁꯤꯝ, ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ, ꯑꯩ ꯁꯣꯏꯗꯅ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ꯫ ꯅꯤꯝꯁꯤꯝꯃꯨꯟ ꯄꯤ ꯏꯔꯥ ꯆꯦꯜꯂꯕ ꯃꯤꯁꯅꯥ ꯑꯅꯤꯅ ꯂꯨꯋꯥꯡꯕꯨ ꯌꯦꯡꯗꯨꯅ ꯌꯥꯝꯕꯨꯡ, ꯁꯣꯏꯗꯅ ꯍꯜꯂꯛꯎꯀꯣ, ꯏꯅꯥꯛꯇ ꯊꯨꯅ ꯂꯥꯛꯎꯀꯣ꯫ ꯑꯩ ꯒꯨꯜꯃꯣꯍꯣꯔ ꯃꯈꯣꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯌꯥꯝꯕꯨꯡꯕꯨ ꯂꯥꯛꯄ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯒꯦ꯫ ꯌꯥꯝꯕꯨꯡ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ꯫ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ꯫ ꯑꯗꯣ ꯂꯩꯁꯅꯥ, ꯑꯕꯣꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯪꯒꯗꯕ ꯋꯥꯠꯂꯤ꯫ ꯃꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯔꯣꯏ꯫ ꯊꯋꯥꯏ ꯃꯥꯡꯅꯕ ꯆꯠꯄꯒ ꯁꯣꯏꯗꯅ ꯃꯥꯟꯅꯔꯅꯤ꯫ ꯀꯔꯤ ꯋꯥꯍꯪꯂꯥ? ꯑꯕꯣꯛꯀꯤ ꯃꯃꯥꯡꯗ ꯄꯨꯟꯅ ꯍꯥꯏꯔꯒꯦ ꯅꯤꯝꯁꯤꯝ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯁꯦ꯫ ꯌꯥꯝ ꯊꯨꯅ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯂꯩꯔꯤꯕ ꯁꯤꯝꯊꯔꯂꯥꯒꯤ ꯀꯥ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯁꯤꯝꯊꯔꯂꯥ ꯆꯪꯂꯛꯂꯤꯕ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯅꯤꯝꯁꯤꯝꯃꯨꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯕꯨꯡꯅ ꯑꯩꯗ ꯋꯥꯐꯝ ꯈꯔ ꯍꯪꯒꯦ ꯍꯥꯏꯌꯦ꯫ ꯀꯔꯤ ꯋꯥꯍꯪꯂꯥ ꯏꯁꯨ ꯅꯨꯄꯥ? ꯂꯨꯋꯥꯡꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯥꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯐꯥꯟ ꯃꯆꯥꯗꯨꯗ ꯐꯝꯊꯗꯨꯅ ꯑꯕꯣꯛ, ꯅꯣꯡꯃ ꯑꯕꯣꯛꯅ ꯃꯇꯥꯡ ꯆꯥꯔꯕ ꯃꯇꯝꯗ ꯃꯥꯕꯨ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯅꯁꯨꯗ ꯍꯥꯏꯕꯤꯔꯣ꯫ ꯊꯕꯛ ꯑꯗꯨꯕꯨ ꯉꯝꯅꯅꯕ ꯑꯩ ꯍꯣꯠꯅꯖꯔꯒꯦ꯫ ꯁꯤꯝꯊꯔꯂꯥ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯣ, ꯅꯨꯡꯁꯤꯗ ꯏꯁꯨ ꯅꯨꯄꯥ, ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯑꯆꯝꯕ ꯍꯤꯡꯆꯥꯕꯤ ꯅꯠꯇꯦ꯫ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤꯀꯣ, ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯆꯥꯎꯔꯕ ꯀꯣꯛꯀꯤ ꯁꯔꯨ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯕꯨꯅꯦ ꯅꯪꯅ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯑꯕꯣꯛ, ꯃꯗꯨ ꯊꯨꯒꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯥꯡꯂꯗ꯭ꯔꯥ? ꯃꯥꯡꯂꯣꯏ꯫ ꯑꯗꯨꯗꯤ ꯀꯔꯝꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ? ꯁꯤꯝꯊꯔꯂꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ
ꯁꯔꯨ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯆꯩꯅꯥ ꯑꯗꯨ ꯃꯉꯣꯟꯗ ꯐꯪꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯃꯥꯒꯤ ꯂꯨꯔꯦꯜ ꯀꯛꯇꯨꯅ ꯂꯨꯔꯦꯜ ꯑꯗꯨꯕꯨꯁꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯒꯗꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯃꯥꯕꯨ ꯁꯣꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯁꯣꯛꯍꯜꯂꯕꯁꯨ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯍꯟꯖꯤꯟꯈꯤꯒꯅꯤꯀꯣ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯨꯔꯦꯜ ꯀꯛꯇꯕꯗꯤ ꯌꯥꯗꯦ꯫ ꯂꯨꯋꯥꯡꯅ ꯑꯩꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯕꯣꯛ ꯀꯔꯝꯅ ꯃꯥꯒ ꯂꯥꯟꯊꯦꯡꯅꯒꯅꯤ? ꯁꯤꯝꯊꯔꯂꯥ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯂꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯄꯨꯡꯐꯝ ꯑꯁꯤꯕꯨꯅꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ꯫ ꯅꯪꯒꯤ ꯈꯨꯠꯁꯨ ꯊꯥꯡ, ꯅꯪꯒꯤ ꯁꯦꯠꯅꯕ ꯐꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯩꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯃꯝꯕ ꯐꯤ ꯑꯃꯗꯤ ꯈꯨꯠꯂꯥꯏꯅꯤ꯫ ꯑꯩꯒꯤ ꯂꯩꯁꯅꯥ, ꯂꯩꯔꯤꯕ ꯎꯄꯨ ꯃꯆꯥ ꯑꯗꯣ ꯍꯥꯡꯇꯣꯛꯎ꯫ ꯅꯤꯝꯁꯤꯃꯣꯟꯁꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯁꯤꯝꯊꯔꯂꯥꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯤꯅ ꯌꯣꯝꯁꯤꯜꯂꯕ ꯑꯆꯧꯕ ꯄꯣꯠꯌꯣꯝ ꯑꯃ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯋꯦ ꯑꯩ꯫ ꯃꯁꯤꯗꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯗ ꯍꯪꯕ ꯄꯣꯠꯁꯛ ꯑꯗꯨ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ꯫ ꯏꯁꯨꯅ ꯄꯤꯛꯂꯤꯉꯩ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯪꯈꯤꯕꯗꯣ ꯉꯁꯤꯗꯤ ꯌꯦꯡꯖꯔꯣ ꯂꯥꯎ, ꯁꯤꯗ ꯄꯨꯊꯣꯔꯛꯎ꯫ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯝꯃꯤ꯫ ꯁꯤꯝꯊꯔꯂꯥ ꯃꯈꯨꯠ ꯑꯗꯨꯅ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ꯫ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯄꯣꯠꯌꯣꯝ ꯑꯗꯨꯗꯒꯤ ꯐꯨꯗꯣꯔꯛꯂꯦ꯫ ꯃꯉꯥꯜ ꯑꯗꯨꯅ ꯃꯃꯤꯠ ꯊꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯅꯩ꯫ ꯉꯥꯜꯂꯝꯕ ꯃꯉꯥꯜ ꯇꯞꯅ ꯇꯞꯅ ꯁꯤꯊꯔꯛꯂꯦ꯫ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯎꯔꯛꯏ ꯂꯨꯄꯥ ꯃꯆꯨꯒꯤ ꯂꯪꯂꯕ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯃ꯫ ꯁꯤꯝꯊꯔꯂꯥꯅ ꯏꯁꯨ ꯅꯨꯄꯥ, ꯊꯥꯡꯁꯤ ꯅꯪꯒꯤꯅꯤ꯫ ꯂꯨꯋꯥꯡꯁꯨ ꯊꯥꯡ ꯑꯗꯨ ꯁꯠꯇꯨꯅ ꯌꯦꯡꯏ꯫ ꯂꯨꯄꯥ ꯃꯆꯨ ꯑꯣꯏꯅ ꯏꯔꯪ ꯂꯪꯏ, ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ ꯊꯥꯡ ꯑꯁꯤ꯫ ꯁꯤꯝꯊꯔꯂꯥ ꯄꯣꯠꯌꯣꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯅꯤꯡꯊꯤꯕ, ꯌꯥꯝꯅꯁꯨ ꯀꯟꯕ ꯐꯤꯖꯣꯜ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯃꯗꯤ ꯃꯅꯤꯡꯁꯨ ꯌꯣꯠꯅ ꯑꯣꯏ꯫ ꯊꯥꯡ, ꯇꯥ, ꯇꯦꯟꯅꯆꯤꯡꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯆꯪꯂꯣꯏ꯫ ꯌꯣꯠꯅ ꯁꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯨꯝꯕꯁꯨ ꯅꯠꯇꯦ꯫ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯨꯋꯥꯡꯅ ꯑꯕꯣꯛ, ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯁꯤꯝꯊꯔꯂꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯤꯡꯕꯨ ꯅꯨꯡꯁꯤꯅ ꯂꯩꯁꯅꯥ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯆꯥꯅꯕ ꯃꯔꯨꯞ, ꯅꯍꯥꯛꯀꯤ ꯅꯅꯄꯨ ꯑꯣꯏꯔꯤꯕ ꯇꯤꯜꯍꯩꯕꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯅꯤꯝꯁꯤꯃꯣꯟꯁꯨ ꯉꯛꯅ ꯌꯦꯡꯂꯛꯏ, ꯁꯤꯝꯊꯔꯂꯥ ꯃꯣꯃꯣꯟ ꯇꯧꯗꯨꯅ꯫ ꯃꯇꯝ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯅꯍꯥꯛꯀꯤ ꯅꯄꯨ ꯇꯦꯜꯍꯩꯕꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯈꯤꯕꯗꯣ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝꯕꯨ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯄꯥꯏꯈꯣꯝꯕꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯈꯤꯕꯅꯤ꯫ ꯑꯕꯣꯛ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯊꯅꯝꯂꯤꯕ? ꯅꯍꯥꯛꯀꯤ ꯅꯄꯨ ꯇꯦꯜꯍꯩꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯂꯝꯗꯥꯏꯗ ꯅꯍꯥꯛꯀꯤ ꯅꯄꯨꯒꯤ ꯆꯥꯅꯕ ꯃꯔꯨꯞ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯁꯤꯟꯅꯗꯨꯅ ꯍꯥꯏꯈꯤ, ꯏꯇꯥꯎ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯨꯔꯦꯜ ꯉꯝꯕꯤꯕꯨ ꯐꯥꯖꯤꯟꯕ ꯉꯝꯈ꯭ꯔꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯀꯂꯛ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯤꯍꯧꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯇꯨꯅ ꯈꯨꯠꯂꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯏ꯫ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯂꯨꯔꯦꯜ ꯉꯝꯕꯤꯅ ꯊꯣꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯗꯨꯗ ꯄꯣꯠꯌꯣꯝ ꯑꯁꯤꯕꯨ ꯁꯤꯟꯅꯕꯤꯌꯨꯀꯣ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯆꯤꯡꯃꯤ ꯑꯗꯨꯒꯤ ꯏꯅꯤꯛ ꯅꯤꯛꯂꯕ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯇꯧꯔꯕ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯑꯣꯏꯈ꯭ꯔꯕꯁꯨ ꯉꯁꯤꯅ ꯅꯪ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯃ꯫ ꯊꯦꯡꯅꯁꯤꯀꯣ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯗ꯫ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥ, ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯅ ꯄꯣꯛꯃꯤꯟꯅꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯨꯞ ꯑꯅꯤꯗꯨ ꯆꯦꯠꯆꯦꯠ ꯀꯣꯟꯁꯤꯟꯅꯩ꯫ ꯊꯥꯗꯣꯛꯅꯤꯡꯗ ꯊꯥꯗꯣꯛꯔꯛꯂꯦ ꯄꯤ ꯏꯔꯥ ꯆꯦꯜꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯁꯤꯝꯊꯔꯂꯥ ꯃꯈꯥ ꯇꯥꯔꯛꯏ, ꯅꯨꯃꯤꯠ ꯑꯗꯨꯅ ꯃꯔꯨꯞ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯄꯣꯠꯌꯣꯝ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯇꯝꯊꯤꯔꯕ ꯂꯨꯔꯦꯜ ꯉꯝꯕꯤ ꯊꯦꯡꯅꯗꯨꯅ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯑꯩꯕꯨ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ꯫
ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯝꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯀꯅꯤ? ꯑꯩꯅ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯂꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯑꯩꯕꯨ ꯆꯦꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯈꯤ꯫ ꯁꯤꯝꯊꯔꯂꯥ, ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯔꯣꯏꯗ꯭ꯔꯕ꯭ꯔꯥ? ꯅꯪ ꯄꯣꯠꯌꯣꯝ ꯑꯗꯨ ꯄꯨꯗꯨꯅ ꯍꯦꯛ ꯆꯦꯟꯈꯤꯗ꯭ꯔꯕꯗꯤ ꯑꯩ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯕ ꯑꯣꯏꯌꯨ, ꯂꯦꯝꯅꯃꯛ ꯐꯪꯕ ꯑꯣꯏꯌꯨ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗꯗꯤ ꯁꯤꯝꯊꯔꯂꯥ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯪ ꯑꯩꯁꯨ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯗꯨꯅ ꯆꯦꯟꯈꯤ꯫ ꯁꯤꯝꯊꯔꯂꯥꯅ ꯆꯦꯟꯈꯤꯕ ꯎꯔꯕꯗ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯇꯝꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯄꯣꯠꯌꯣꯝ ꯑꯗꯨꯗ ꯑꯩꯅ ꯄꯨꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯐꯝ ꯑꯁꯤꯕꯨ ꯌꯧꯅꯅꯕ ꯆꯦꯜꯂꯛ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯔꯦꯜ ꯉꯝꯕꯤꯁꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯊꯋꯥꯏꯒꯨꯝ ꯂꯩꯔꯤꯕ ꯀꯣꯛꯀꯤ ꯁꯔꯨ ꯑꯗꯨꯒ ꯄꯨꯟꯅ ꯐꯥꯖꯤꯟꯈꯤꯕꯅꯤ꯫ ꯍꯥꯏꯅ ꯁꯤꯝꯊꯔꯂꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯔꯤꯛ ꯆꯥꯎꯔꯕ ꯄꯤꯔꯥꯡ ꯑꯃꯁꯨ ꯑꯔꯦꯞ ꯑꯈꯝ ꯅꯥꯏꯗꯅ ꯁꯤꯟꯊꯔꯛꯏ꯫ ꯅꯤꯝꯁꯤꯃꯨꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯕꯣꯛꯀꯤ ꯄꯤꯔꯥꯡ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏ, ꯑꯩ ꯀꯔꯤꯒꯤ ꯀꯞꯄ꯭ꯔꯥ? ꯑꯗꯨꯝꯅ ꯀꯞꯀꯅꯨ, ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯩ ꯀꯞꯄ ꯎꯔꯒ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦ꯫ ꯁꯤꯝꯊꯔꯂꯥ ꯃꯁꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ, ꯑꯩꯒꯤ ꯂꯩꯁꯅꯥ, ꯑꯩ ꯀꯞꯄꯔꯣꯏ, ꯑꯩ ꯀꯞꯄꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯋꯥꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯏꯁꯨ ꯅꯨꯄꯥ, ꯂꯦꯝꯅꯃꯛ ꯂꯨꯔꯦꯜ ꯉꯝꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯖꯔꯣ꯫ ꯑꯕꯣꯛ, ꯅꯁꯨꯅ ꯈꯨꯔꯨꯝꯖꯔꯤ, ꯅꯁꯨ ꯃꯥꯏ ꯄꯥꯛꯆꯔꯛꯀꯦ꯫ ꯁꯤꯝꯊꯔꯂꯥ ꯂꯨꯋꯥꯡꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯂꯨꯋꯥꯡ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ, ꯑꯕꯣꯛ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ, ꯅꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯂꯩꯁꯅꯥ, ꯅꯕꯨꯡꯁꯦ ꯑꯁꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯌꯨ꯫ ꯍꯣꯏ ꯑꯩ ꯊꯤꯟꯗꯣꯛꯀꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯨꯀꯣ꯫ ꯅꯃꯥꯗꯤ ꯂꯩꯈꯤꯕ꯭ꯔꯣ? ꯑꯕꯨꯗꯤ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯂꯝꯒꯅꯤꯌꯦ꯫ ꯐꯔꯦ, ꯊꯤꯟꯗꯣꯛꯄꯤꯔꯨꯔꯣ꯫ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯄꯨꯟꯅ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯇꯨꯅ ꯅꯤꯝꯁꯤꯃꯨꯟꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯨꯡ, ꯅꯪꯗꯤ ꯇꯝꯄꯥꯛ ꯂꯝꯗꯝ ꯌꯧꯈ꯭ꯔꯒ ꯑꯩꯕꯨ ꯀꯥꯎꯈꯤꯒꯗꯕ ꯃꯥꯜꯂꯦ꯫ ꯀꯥꯎꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯈꯔ ꯁꯥꯎꯔꯞ ꯇꯧꯔꯒ ꯅꯤꯝꯁꯤꯃꯨꯟꯅ, ꯀꯥꯎꯈ꯭ꯔꯗꯤ ꯀꯥꯎꯈ꯭ꯔꯦꯗꯅ, ꯇꯝꯄꯥꯛꯂꯝꯒꯤ ꯐꯖꯕ ꯆꯅꯨ ꯅꯤꯉꯣꯜ ꯑꯃ ꯈꯟꯕꯤꯔꯣ, ꯑꯗꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯣ꯫ ꯅꯪꯅ ꯀꯃꯥꯏ ꯇꯧꯕ? ꯆꯥꯅꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯥꯎꯍꯟꯈ꯭ꯔꯦ꯫ ꯈꯣꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡꯃꯛ ꯅꯤꯝꯁꯤꯃꯨꯟꯒꯤ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯆꯤꯟꯕꯥꯜꯗ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯁꯣꯜꯂꯝꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯂꯥꯝꯂꯒ ꯐꯣꯏꯗꯠꯂꯤ꯫ ꯈꯪꯕ꯭ꯔꯥ? ꯅꯪ ꯈꯪꯕ꯭ꯔꯥ? ꯐꯥꯒꯤ ꯇꯧꯕꯅꯦꯕ, ꯊꯥꯗꯣꯛꯑꯕꯁꯦ꯫ ꯅꯤꯝꯁꯤꯝ, ꯅꯥꯔꯦ ꯍꯥꯏꯕꯅꯦꯃꯦ ꯂꯩꯁꯅꯥ꯫ ꯅꯨꯄꯥꯗꯨꯒꯤ ꯁꯝꯗꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯂꯨꯋꯥꯡꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯊꯤꯜꯂꯤ꯫ ꯂꯨꯋꯥꯡꯅ, ꯉꯁꯤꯅꯦ ꯂꯥꯟ ꯆꯠꯄꯗ ꯐꯨꯔꯤꯒꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯈꯤꯅꯤꯀꯣ꯫ ꯑꯩꯕꯨ ꯌꯥꯝꯅ ꯄꯤꯛꯄꯒꯤ ꯃꯑꯣꯡꯗ꯫ ꯑꯗꯣ ꯌꯥꯝꯕꯣ, ꯋꯥꯆꯣꯏ ꯉꯥꯡꯂꯒ ꯂꯩꯒꯅꯨ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯑꯆꯝꯕ ꯑꯣꯏꯗꯦ꯫ ꯂꯨꯋꯥꯡꯁꯨ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯥꯟꯖꯥ ꯆꯥꯅꯅ ꯔꯝꯊꯔꯒ ꯃꯥꯌꯣꯛꯅꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯪ ꯎꯕꯗ ꯅꯤꯝꯁꯤꯃꯨꯟꯗꯤ ꯄꯤꯁꯨꯝ ꯑꯗꯨ ꯁꯨꯛꯈ꯭ꯔꯦ꯫ ꯊꯩꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯔꯝꯊꯔꯅ, ꯅꯤꯝꯁꯤꯃꯨꯟ, ꯃꯥꯗꯤ ꯀꯅꯥꯔꯥ? ꯃꯗꯨ ꯈꯪꯂꯒ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ? ꯔꯝꯊꯔ, ꯅꯪꯅ ꯀꯔꯤꯒꯤꯔꯥ ꯍꯟꯖꯤꯟ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯄꯗꯤ? ꯍꯣꯏ, ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ꯫ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯑꯗꯨꯛ ꯇꯧꯕꯗꯤ ꯀꯔꯤꯒꯤꯔꯥ? ꯅꯥꯄꯜꯗꯣ ꯑꯩꯅ ꯊꯨꯗꯦꯛꯄ ꯉꯝꯃꯤ꯫ ꯅꯪ ꯑꯩꯁꯦ ꯌꯥꯝꯅ ꯎꯁꯤꯠꯇꯕ꯭ꯔꯥ? ꯅꯪꯉꯣꯟꯗꯀꯣ ꯑꯩ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯔꯝꯊꯔ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯅꯤꯝꯁꯤꯃꯨꯟꯒꯤ ꯈꯖꯥꯏ ꯇꯝꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯅꯥꯀꯟꯗꯒꯤ ꯇꯉꯧꯕ ꯁꯤꯡꯂꯤ ꯄꯧꯔꯞ ꯆꯦꯟꯕ ꯈꯨꯠ ꯑꯃꯅ ꯔꯝꯊꯔꯒꯤ ꯃꯈꯨꯠ ꯐꯥꯔꯛꯏ꯫ ꯑꯩ ꯂꯩ ꯍꯥꯏꯕꯁꯤ ꯅꯪ ꯎꯗꯕ꯭ꯔꯥ?
ꯔꯝꯊꯔ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯂꯨꯋꯥꯡꯁꯨ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯔꯝꯊꯔꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯤ ꯀꯔꯤꯒꯨꯝꯕꯗ ꯃꯥꯒꯤ ꯂꯝꯕꯤꯗ ꯑꯄꯟ ꯄꯤꯔꯝꯂꯕ ꯅꯪꯒꯤ ꯅꯈꯨꯠ ꯑꯁꯦ ꯀꯛꯊꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯅꯪ ꯉꯁꯤꯒꯤꯗꯤ ꯅꯪꯕꯨ ꯊꯥꯕꯤꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯈꯤ ꯑꯗꯨꯒ ꯅꯤꯝꯁꯤꯃꯨꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯂꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯅꯤꯝꯁꯤꯃꯨꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯨꯋꯥꯡꯗ ꯌꯦꯡꯂꯝꯂꯒ ꯔꯝꯊꯔꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯡꯗꯁꯨ ꯀꯣ ꯑꯩꯒꯤ ꯈꯨꯕꯥꯛ ꯆꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯐꯥꯎꯕꯗ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯕ ꯅꯪꯗꯤ ꯀꯣ ꯁꯥꯒ ꯄꯥꯡꯈꯛꯅꯤ ꯅꯪꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯥꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯈꯟꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯔꯝꯊꯔ ꯑꯁꯥꯎꯕꯅ ꯃꯃꯤꯠ ꯐꯥꯎꯕ ꯉꯥꯡꯁꯤꯜꯂꯛꯂꯕꯅꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤꯀꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯋꯥꯍꯩ ꯈꯔꯁꯤ ꯁꯣꯜꯂꯝꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯠꯈꯤ ꯁꯨꯝ ꯂꯥꯛꯄꯅ ꯒꯨꯜꯃꯣꯍꯣꯔ ꯃꯈꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯂꯨꯋꯥꯡ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯛꯈꯤꯅꯤ ꯅꯤꯡꯁꯤꯡꯉꯣ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯌꯥꯝꯕꯣꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ ꯂꯨꯔꯦꯜ ꯉꯝꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯣ ꯌꯥꯝꯕꯣꯡ ꯊꯦꯡꯈ꯭ꯔꯅꯤ ꯌꯧꯕꯤꯔꯣ ꯂꯨꯋꯥꯡꯁꯨ ꯅꯤꯝꯁꯤꯃꯨꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯂꯝꯗꯨꯅ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯏꯅꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯪꯕꯨ ꯂꯧꯕ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯅꯤꯝꯁꯤꯃꯨꯟ ꯈꯨꯝꯂꯨꯗꯦ ꯂꯨꯋꯥꯡꯁꯨ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯕ ꯍꯧꯈ꯭ꯔꯦ ꯅꯤꯝꯁꯤꯃꯨꯟ ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕ ꯂꯨꯋꯥꯡꯕꯨ ꯌꯦꯡꯗꯨꯅ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯆꯦꯟꯊꯣꯔꯛꯂꯦ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯕꯅ ꯐꯅ ꯁꯥꯡꯅꯗꯤ ꯀꯨꯝꯊꯔꯝꯂꯦ ꯑꯗꯨꯕꯨ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯂꯥꯎꯔꯛꯏ ꯅꯤꯝꯁꯤꯃꯨꯟ ꯌꯥꯝꯕꯣꯡ ꯑꯩꯁꯨ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯒꯦ ꯌꯥꯝꯕꯣꯡ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯣꯀꯣ ꯂꯨꯋꯥꯡꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨꯅ ꯅꯤꯝꯁꯤꯃꯨꯟ ꯑꯋꯥꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯀꯥꯎꯕꯒꯨꯝ ꯇꯧꯏ ꯃꯅꯥꯛꯇꯒꯤ ꯂꯨꯋꯥꯡꯗꯤ ꯁꯨꯝ ꯁꯨꯝ ꯂꯥꯞꯈꯤꯕꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯂꯝꯄꯥꯛ ꯂꯝꯗꯝꯒꯤ ꯀꯥꯏꯊꯔꯛꯂꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯦ ꯎꯈꯤꯗ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯎꯒꯦ ꯍꯥꯏꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯅꯤꯡ ꯍꯟꯗꯨꯅ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤꯒꯤ ꯃꯈꯥꯗ ꯁꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯈꯤ ꯇꯥꯡꯈꯨꯜ ꯅꯤꯡꯉꯣꯜ ꯅꯤꯝꯁꯤꯃꯨꯟ ꯅꯤꯝꯁꯤꯝ ꯅꯪꯗꯤ ꯁꯤꯗ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯅꯤꯝꯁꯤꯃꯨꯟ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯗꯨꯅ ꯌꯦꯡꯉꯤ ꯍꯣꯔꯃꯤꯂꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯆꯣꯟ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤ ꯍꯣꯔꯃꯤꯂꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯝꯁꯤꯃꯨꯟꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯅꯤꯝꯁꯤꯃꯨꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯒꯤ ꯑꯃꯩꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯦ ꯅꯪꯁꯨ ꯆꯪꯂꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯀꯅꯤ ꯑꯆꯣꯟ ꯅꯪ ꯆꯪꯉꯝꯃꯣ ꯀꯔꯤꯒꯤꯔꯥ ꯑꯩ ꯅꯪꯕꯨ ꯊꯤꯟꯕꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤꯀꯣ ꯑꯩ ꯁꯤꯕ ꯁꯣꯏꯔꯣꯏ ꯑꯆꯣꯟꯗꯤ ꯀꯔꯤꯒꯤ ꯁꯤꯒꯦꯔꯥ ꯅꯪꯒꯤ ꯑꯃꯩ ꯑꯉꯥꯎꯕꯅꯀꯣ ꯃꯆꯜꯅꯨꯄꯤꯁꯦ ꯃꯊꯟꯇ ꯊꯥꯗꯣꯔꯛꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯥꯠꯈꯤꯗꯣꯏꯕ ꯇꯧꯔꯛꯂꯤꯕ ꯐꯥꯒꯤꯗꯨꯗ ꯅꯣꯛꯂꯨꯗꯦ ꯉꯁꯤꯗꯤ ꯅꯤꯝꯁꯤꯃꯨꯟ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯩꯕꯗ ꯅꯤꯝꯁꯤꯃꯨꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯣꯔꯃꯤꯂꯥ ꯅꯣꯛꯂꯝꯕ ꯆꯞ ꯂꯦꯞꯂꯒ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯅꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯆꯣꯟ ꯐꯔꯦ ꯑꯩꯁꯨ ꯆꯪꯉꯒꯦ ꯑꯆꯣꯟꯁꯨ ꯆꯪꯈ꯭ꯔꯣ ꯑꯩ ꯊꯤꯟꯕꯤꯒꯦ ꯅꯇꯣꯝꯇ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯅꯤꯝꯁꯤꯃꯨꯟ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯂꯤ ꯉꯁꯥꯏ ꯔꯝꯊꯔꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯃꯊꯟꯇ ꯍꯟꯕ ꯇꯜꯂꯗꯨꯅ ꯍꯣꯔꯃꯤꯂꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ ꯀꯤꯔꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯔꯝꯊꯔꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏꯅꯤ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯃꯍꯥꯛꯀ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯔꯝ ꯇꯧꯒꯅꯤ ꯈꯟꯗꯨꯅ ꯍꯣꯔꯃꯤꯂꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯦ ꯑꯅꯤꯗꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯀꯥꯟꯕ ꯍꯧꯕꯒ ꯅꯕꯥꯅꯤꯗꯤ ꯁꯤꯗ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯑꯅꯤꯃꯛ ꯃꯀꯣꯛꯇꯨ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯤꯡꯈꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯍꯣꯔꯃꯤꯂꯥꯅ ꯅꯤꯝꯁꯤꯃꯨꯟꯁꯦ ꯃꯊꯟꯇ ꯒꯨꯜꯃꯣꯍꯣꯔ ꯃꯈꯣꯡꯗ ꯐꯝꯃꯝꯃꯦ ꯑꯗꯨꯒꯤ ꯑꯩꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯦ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯄꯨꯖꯈ꯭ꯔꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯅꯤꯡꯈꯟ ꯁꯨꯛꯂꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯤꯟꯕꯤꯗ꯭ꯔꯕꯁꯨꯀꯣ ꯑꯩ ꯂꯩꯔꯤ ꯃꯕꯨꯡ ꯑꯩꯅ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯀꯅꯤ ꯅꯪꯅ ꯊꯤꯟꯕꯤꯒꯦꯔꯥ ꯊꯤꯟꯕꯤꯔꯣꯏꯔꯥ ꯃꯊꯧ ꯇꯥꯗꯦ ꯅꯤꯡꯈꯟ ꯅꯪ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝꯅ ꯍꯧꯖꯅꯤꯡꯗꯦ ꯅꯪꯗ ꯍꯧꯔꯛꯀꯅꯨ ꯁꯛꯊꯤꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯝꯁꯤꯃꯨꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ
Chꯠꯂꯁꯦ Nimsim. Abuna ngairamani. Abasu ko ngahak leredi halakani. Hoi amai. Hormilana makhwang metuna yengkhalakpa aduda ningkhanna. Yare fagidawbane chango thenge. Hormila fet haidoktuna chatki anidusu mayumda adumak halaklay. Yormichan Mangola aduda phamduna macha ani halakpa ngairami. Anidusu changsilaklay. Yormichan fuk hawgatuna. Nupa macha adudi kadayda chakre Nimsim. Maraiba kannaba chakre. Kadayda Kairen chak laibak tamna. Lurel ngambi hatana madi mafam aduda karamna changira. Aina lurel ngambi bu solutionaba. Karamna mabu hatani haiba takre. Asita sanatana aigi upum manungda yawba podyomado pithokre. Matang aduda thangsingsu changsilaktuna. Karigino nakoina sumangsida lep-leptuna laibadi changla othengeni. Hairamduna imungda gam-gam changki. Makoi masendo haifet yingaramdaga punna imung changkri somdana. Maingal sumachet amata yawba nati amambaduda lambi thithiduna lai. Pirakiba fizola dudi sechin kreluwang pairiba thangsang adudi thabalgi mangana yaibada mani muktagumna langna ngali. Mana hojik lairiba mafam asi kadaidano haiba khangba natri. Sumlakpana chawruba turel ama thengnari. Turel adu ubadada hojikta momonogla iluwang. Lepa laita chentharakliba. Maikai asidani surung adugi maikai lairiba. Kongthang kalap thangduna sumlakpada khara laplingaida uri. Chawruba surung adu. Lum duna changsilakpadi lepte tanja atumaktada lurel ngambi surung adudagi thorakli. Mabu ubada luwang ujaw magi marumda phatlai sinduna loli. Lurel ngambi mamaido anthoktuna yenglai kana ama leiba udrabada mamaido amuk laiduna nakal amada chatki. Tanja asi lauduna luwang yamna thuna surung adu tamna changsilakli. Lairiba surung adugi manungda phat changsilai. Adumna hek tawkibaga surung aduda. Nalamba nungsing adu kintharakduna thokpham oiriba mafam aduda nansinduna laikre. Imam mamni hanadagi mamduna lairiba mafamni. Nungsing aduna punjin krabanina amuka hena mamkre. Luwang karamna thokani haiduna khali. Nungsing adubu yamna kanna inthoknabadi hotnai adubu ngamdre. Karamna tawbani haiba khanna makhada tapna phamthai. Luwang wakhal kaya thokna khali adubu magi pambai leitre. Surung asigi manungdagi thokkibadi yararoi. Hojik luwang khangle mahal mafam asidagi thokpa ngamlaroi haiba. Mafam asida magi aroiba oirani haibaso masana khangjare. Atopa lambi amasu laikhidre. Tanja adu maktada mapaldagi makhol khara tarai luwang mafam asida lurel ngambi yausalaklamani haiba khangli. Aduna pairiba khutsu thanglen adu makhutna chetna paiduna le. Nansiliba nungjawadu tapna amamamta oina lauthokpa haurakli. Khangni masu lurel ngambi bo hatpa ngamlaroi haiba. Kokki saru adusu thugaidrabanina lurel ngambi siraroi. Amuk changsinduna thirubagi matamsu phanglaroi. Somdana kaisumsang adugi manungda tumin phamli paikhomba amadi leima. Macha hingdamgani haibadi thazadre adubu asa amaga loinana leiri. Tanja aduda sajikhombi tapna changsilaktuna hairei. Ima Pabung animak tabiyo. Nakhoina kairen chak lebak ase pire haibagi yana jirol ama iyo haiba yadrabanina. Hauzik aikhoi pumnamak sem sari. Kairen chak lebakta lanmi lising puduna lurel ngambibo hatuna. Aikhoina mafam adubu lausinba tabani. Masi pamdrabadi nasana yana haujibu. Lebak ase aikhoida pire haiduna jirol ama iro. Paikhomba tapna noktuna. Nang aigi imau oini khallubase. Aikhoigi aranba wakhal taram. Irabasu chap manare. Lanmi lising pugera kaya puge haiba. Nakhoina puningbu puzaro. Adubu khangjilo. Nupi macha lairiba hingchabi ado achamba nati. Mahakki maramda nakhoina khangdaba wafam kaya ama leiri. Aduga napunsidasu khallugan lurel ngambibu maithiba piba ngamgani haibadudi. Sajikhombi usitana yengduna chinba chinglap noktuna lei. Leima sajikhombi da onsinduna. Nangse aigi ichagumbani. Nangbu nungsina
ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯨꯕ ꯑꯁꯤꯗꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯅꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯌꯦꯛꯅꯕꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯕꯀꯣ꯫ ꯁꯖꯤꯛ ꯈꯣꯝꯕꯤꯅ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯅ ꯅꯈꯣꯏ ꯑꯃꯠꯇꯕꯨ ꯅꯨꯡꯁꯤꯗꯦ, ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯤ꯫ ꯑꯩ ꯌꯥꯝꯕꯨꯡꯕꯨꯁꯨ ꯅꯨꯡꯁꯤꯗꯦ꯫ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒꯤ ꯅꯆꯥ ꯂꯨꯋꯥꯡꯗꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯂꯥꯟꯃꯤ ꯑꯃꯠꯇ ꯌꯥꯎꯗ ꯃꯇꯣꯝꯇꯅ ꯂꯨꯔꯦꯜ ꯉꯝꯕꯤꯒ ꯂꯝꯕꯥ ꯄꯥꯔꯒ ꯅꯆꯥ ꯑꯗꯨꯅ ꯂꯨꯔꯦꯜ ꯉꯝꯕꯤ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯜꯂꯨꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯍꯥꯟꯅꯗꯒꯤ ꯋꯥꯈꯜ ꯋꯥꯗꯨꯅ ꯂꯩꯕꯒ ꯍꯥꯏꯔꯝꯂꯤꯕ ꯁꯖꯤꯛ ꯈꯣꯝꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯃꯗꯤ ꯍꯦꯟꯅ ꯈꯟꯖꯤꯟꯈ꯭ꯔꯦ꯫ ꯋꯥꯈꯜ ꯈꯟꯖꯤꯟꯃꯟꯕꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯒꯦ ꯐꯥꯎꯕ ꯇꯧꯕꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯂꯩꯃꯕꯨ ꯇꯞꯅ ꯀꯣꯡꯈꯠꯄꯤꯗꯨꯅ, ꯂꯩꯃ, ꯏꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯥ? ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯊꯥꯖꯔꯨꯅꯨ꯫ ꯀꯅꯥ ꯑꯃꯒꯤ ꯆꯣꯏꯔꯣꯜ ꯇꯥꯔꯨꯅꯨ꯫ ꯏꯆꯥ ꯂꯨꯋꯥꯡ ꯍꯤꯡꯗꯦ꯫ ꯏꯆꯥꯅ ꯑꯩꯈꯣꯏꯕꯨ ꯀꯟꯈꯤꯅꯤ꯫ ꯏꯆꯥꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯄꯨꯔꯛꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯂꯩꯃ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯖꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯄꯦꯟꯅ ꯀꯞꯂꯛꯏ꯫ ꯈꯜꯂꯕꯁꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯒꯗꯕꯅꯤ꯫ ꯁꯅꯈ꯭ꯌꯥ, ꯏꯆꯥ ꯑꯗꯨꯅ ꯀꯔꯝꯅ ꯂꯨꯔꯦꯜ ꯉꯝꯕꯤꯒꯤ ꯃꯔꯝꯗ ꯈꯪꯂꯝꯒꯅꯤ ꯅꯣꯡꯃꯇꯁꯨ ꯋꯥꯔꯤ ꯁꯥꯕꯤꯈꯤꯗꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯨꯔꯦꯜ ꯉꯝꯕꯤꯒ ꯂꯝꯕꯥ ꯄꯥꯈꯤꯕ꯫ ꯄꯥꯏꯈꯣꯝꯕ ꯃꯥꯁꯨ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯧꯗ ꯂꯩꯃꯗꯤ ꯍꯦꯟꯅ ꯀꯞꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃꯆꯥ ꯍꯤꯡꯂꯝꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨꯁꯨ ꯁꯨꯝ ꯁꯨꯝ ꯃꯃꯤ ꯁꯥꯝꯂꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯃꯄꯥꯜꯗꯒꯤ ꯌꯥꯝꯅ ꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯗꯨꯅ ꯂꯥꯎꯅꯔꯛꯏ꯫ ꯂꯥꯜ ꯂꯥꯛꯑꯦ ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯅꯔꯣ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ꯫ ꯈꯨꯜꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯃꯦꯂꯩ ꯁꯅꯥꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯒꯣꯜꯊꯛꯇ ꯇꯣꯡꯗꯨꯅ ꯂꯤꯔꯨꯡ ꯇꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯃꯤꯆꯝ ꯑꯃꯠꯇꯗ ꯈꯨꯠ ꯊꯥꯗꯦ ꯃꯦꯂꯩ ꯁꯅꯥ ꯅꯥꯀꯟꯗ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯁꯦꯂꯨꯡꯕꯥ, ꯃꯤꯆꯝ ꯑꯃꯠꯇꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ꯫ ꯀꯩꯔꯦꯟꯆꯥꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯐꯤꯗꯝꯅ, ꯐꯒꯅꯤ ꯃꯖꯥ ꯏꯕꯦꯝ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯇꯥꯡꯖ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯍꯥꯠꯄ ꯍꯧꯔꯛꯂꯦ꯫ ꯀꯅꯥ ꯑꯃꯅ ꯃꯈꯣꯏꯗ ꯍꯦꯟꯖꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯂꯥꯟꯐꯝ ꯑꯗꯨꯗ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯁꯖꯤꯛ ꯈꯣꯝꯕꯤꯁꯨ ꯁꯥꯎꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯝꯂꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯉꯥꯏꯔꯤ ꯂꯨꯋꯥꯡ꯫ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯂꯧꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯡꯅ ꯂꯦꯞꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯂꯦ ꯂꯨꯋꯥꯡꯗꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯅ ꯅꯨꯡꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯅꯣꯡꯗꯝꯅ, ꯌꯥꯝꯕꯨꯡ, ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯂꯨꯋꯥꯡ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯇꯞꯅ꯫ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ? ꯌꯥꯝꯕꯨꯡ, ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯋꯥꯗꯨ ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯌꯥꯝꯕꯨꯡꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯩꯁꯨ ꯈꯪꯂꯦ꯫ ꯊꯕꯛ ꯑꯗꯨꯕꯨ ꯍꯥꯟꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯁꯤ꯫ ꯁꯔꯨꯗꯨ ꯊꯤꯗꯨꯅ ꯂꯨꯔꯦꯜ ꯉꯝꯕꯤꯒꯤ ꯊꯋꯥꯏ ꯂꯧꯔꯁꯤ꯫ ꯄꯥꯏꯅꯔꯛꯂꯤꯕ ꯃꯩꯅꯝꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯃꯝ ꯇꯥꯞ ꯇꯥꯞ ꯂꯧꯗꯨꯅ ꯂꯨꯋꯥꯡꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯇꯨꯡꯗꯅ ꯃꯔꯤ ꯃꯔꯤ ꯏꯅꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯂꯩꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯃ ꯑꯅꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯨꯋꯥꯡꯒꯤ ꯃꯥꯡꯗ ꯆꯠꯂꯔꯦ꯫ ꯁꯨꯔꯨꯡ ꯑꯁꯤ ꯆꯪꯕꯒ ꯂꯣꯏꯕ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯀꯗꯣꯝꯗ ꯆꯠꯄꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯁꯤꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯨꯋꯥꯡ ꯅꯣꯡꯗꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯗꯝ, ꯅꯪꯅ ꯑꯣꯏ ꯊꯪꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯆꯠꯂꯨ꯫ ꯁꯔꯨ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯈꯨꯗꯛꯇ ꯁꯔꯨ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈꯣ꯫ ꯃꯈꯥ ꯇꯥꯕꯗꯤ ꯑꯔꯥꯏꯕ꯫ ꯑꯗꯨꯒ ꯑꯩꯅ ꯌꯦꯠ ꯊꯪꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯒꯦ꯫ ꯐꯒꯅꯤ ꯌꯥꯝꯕꯨꯡ, ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯁꯨ ꯑꯣꯏ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯝꯂꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤ꯫ ꯂꯨꯋꯥꯡꯁꯨ ꯌꯦꯠ ꯊꯪꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯔꯦꯜ ꯉꯝꯕꯤꯕꯨ ꯐꯥꯖꯤꯟꯗ꯭ꯔꯤꯉꯩ ꯁꯨꯔꯨꯡ ꯑꯁꯤꯅ ꯃꯤꯒꯤ ꯃꯌꯨꯝꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯐꯥꯗꯨꯅ ꯆꯥꯈꯤꯕꯒꯤ ꯁꯔꯨ ꯀꯌా ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯪꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯪꯍꯧꯗ ꯂꯩꯔꯝꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯂꯩꯃꯥꯏꯗ ꯑꯣꯟꯊꯔꯛꯄꯗ ꯄꯨꯡꯇꯦꯛ ꯇꯦꯛꯇꯨꯅ
ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯇꯥꯔꯛꯏ꯫ ꯂꯥꯟꯃꯤ ꯑꯗꯨ ꯀꯟꯅ ꯂꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯈꯠꯂꯛꯄꯒ ꯂꯨꯋꯥꯡ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯤꯟꯗꯨ ꯃꯦꯜꯂꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯇꯞꯅ ꯐꯥꯊꯖꯩ꯫ ꯑꯗꯨꯒꯗꯤ ꯂꯥꯞꯇꯛꯅ ꯂꯨꯔꯦꯜꯉꯝꯕꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯅ ꯑꯀꯤꯕ ꯐꯤꯚꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯁꯠꯇꯣꯛꯅꯔꯛꯏ꯫ ꯂꯨꯔꯦꯜꯉꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯀꯤꯕ ꯐꯪꯗꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯔꯦꯝꯅꯕꯒꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯊꯤꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯅꯄꯨꯟꯁꯤꯒꯤ ꯐꯪꯂꯔꯣꯏ꯫ ꯉꯁꯤꯅ ꯅꯪꯒꯤꯁꯨ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦꯍꯦ!" ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨ ꯅꯤꯟꯕ ꯃꯈꯩ ꯅꯣꯛꯂꯛꯏ ꯂꯨꯔꯦꯜꯉꯝꯕꯤ꯫ ꯂꯨꯋꯥꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯨꯄꯥ ꯃꯆꯨꯒꯤ ꯂꯪꯂꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯏ꯫ ꯃꯉꯥꯜ ꯑꯗꯨ ꯎꯕꯗꯗꯤ ꯂꯨꯔꯦꯜꯉꯝꯕꯤ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯂꯒ, "ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯥꯡ ꯑꯗꯨꯕꯨ ꯐꯪꯂꯝꯂꯤꯕ?" ꯂꯨꯋꯥꯡꯁꯨ ꯎꯁꯤꯠꯇꯅ, "ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯔꯁꯤ ꯉꯁꯤꯗꯤ." ꯂꯨꯔꯦꯜꯉꯝꯕꯤ ꯑꯃꯨꯛꯁꯨ ꯅꯣꯛꯇꯨꯅ, "ꯇꯥꯖꯧꯅꯦꯍꯦ ꯅꯨꯄꯥ, ꯑꯩꯗꯤ ꯁꯤꯕ ꯅꯥꯏꯔꯔꯣꯏ." ꯁꯣꯝꯗꯁꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯌꯥꯝꯅ ꯈꯨꯕ ꯃꯤ ꯑꯃꯃꯝꯇꯪ ꯆꯪꯕ ꯆꯟꯒꯗꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯂꯦ꯫ ꯅꯣꯡꯗꯝꯅ ꯍꯥꯟꯅ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯤꯠꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯔꯤ ꯂꯥꯟꯃꯤ ꯈꯔꯁꯨ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯑꯗꯨꯒꯗꯤ ꯃꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯨꯝ ꯆꯪꯁꯤꯟꯅꯔꯛꯄꯅ ꯃꯩꯉꯥꯜ ꯑꯃ ꯌꯥꯝꯅ ꯁꯥꯡꯅ ꯇꯨꯔꯦꯜ ꯑꯃꯒꯨꯝꯅ ꯆꯥꯎꯅ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯎꯔꯛꯏ꯫ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯗꯝ ꯃꯈꯥ ꯑꯗꯨꯗ ꯑꯣꯟꯊꯒꯗꯕꯒꯤ ꯈꯖꯤꯛꯇꯪ ꯉꯥꯏ꯫ ꯆꯦꯜꯂꯝꯂꯤꯕ ꯑꯁꯤꯗꯤ ꯃꯩꯒꯤ ꯃꯍꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯨꯔꯦꯜꯒꯨꯝꯅ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯆꯦꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦ ꯃꯩꯁꯥ ꯑꯗꯨꯅ꯫ ꯃꯃꯤꯠ ꯑꯗꯨꯅ ꯃꯩꯒꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯌꯦꯡꯂꯨꯏ꯫ ꯆꯞ ꯃꯥꯟꯅꯅ ꯂꯨꯔꯦꯜꯉꯝꯕꯤꯅ ꯆꯥꯈꯤꯕꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯄꯩꯗꯨꯅ ꯊꯝꯃꯤ꯫ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯍꯧꯔꯤꯕ ꯒꯨꯜꯃꯣꯍꯣꯔ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯂꯥꯠꯆꯗꯨꯅ ꯅꯤꯡꯉꯤ ꯂꯨꯔꯦꯜꯉꯝꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ, ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯁꯣꯝꯗ ꯐꯤꯗꯝꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯃꯄꯨ ꯃꯥꯅ ꯁꯤꯜꯂꯛꯄ ꯊꯧꯑꯣꯡꯒꯨꯝꯅ ꯄꯩꯗꯨꯅ ꯊꯅꯝꯂꯤꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯤꯟꯊꯔꯛꯂꯦ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯒꯤ ꯃꯌꯥꯝꯗꯨ ꯂꯩꯗꯨꯅ ꯌꯦꯡꯅꯔꯛꯏ, ꯎꯔꯛꯏ꯫ ꯇꯥꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯧꯔꯞ ꯇꯧꯕ ꯆꯥꯎꯔꯕ ꯁꯔꯨ ꯑꯃ, ꯄꯣꯠꯁꯛ ꯑꯗꯨꯃꯛꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯅꯣꯡꯗꯝ꯫ ꯃꯩꯒꯤ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯀꯔꯝꯅ ꯂꯥꯟꯊꯣꯛꯀꯅꯤ ꯈꯜꯂꯤ꯫ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯍꯦꯛ ꯇꯥꯁꯤꯟꯈ꯭ꯔꯕꯗꯤ ꯆꯥꯛꯊꯦꯛꯇꯨꯅ ꯄꯨꯡꯇꯨꯝ ꯇꯨꯝꯕꯅꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯆꯣꯡꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯆꯣꯡꯅꯅꯕ ꯑꯍꯥꯟꯕ ꯂꯥꯟꯃꯤ ꯑꯃ ꯊꯣꯔꯛꯂꯦ꯫ ꯅꯣꯡꯗꯝ ꯂꯥꯟꯃꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯣꯡ꯫ ꯈꯤꯇꯪꯗ ꯁꯣꯏꯈ꯭ꯔꯕꯗꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯕ ꯃꯐꯝꯅꯤ, ꯀꯥꯎꯒꯅꯨ." "ꯐꯒꯅꯤ." ꯍꯥꯏꯔꯝꯂꯒ ꯃꯅꯤꯡ ꯈꯔ ꯍꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯣꯡꯉꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯋꯥꯡꯃ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯣꯏꯕꯗꯒꯤ ꯃꯩꯒꯤ ꯃꯍꯤ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯝꯗꯨꯅ ꯄꯨꯡꯀꯥ ꯀꯥꯕ ꯃꯈꯩ ꯆꯥꯛꯊꯦꯛꯇꯨꯅ ꯊꯋꯥꯏ ꯃꯥꯡꯂꯦ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯅꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃ ꯃꯩꯒꯤ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯆꯣꯡꯉꯨ ꯍꯥꯏꯕ ꯌꯥꯅꯈꯤꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯃꯜꯂꯛꯇ꯭ꯔꯕꯗ ꯅꯣꯡꯗꯝ ꯆꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯇꯣꯛꯄꯤꯔꯣ, ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯈꯨꯗꯣꯡ ꯌꯥꯝꯅ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯃꯥꯡꯅꯕ ꯇꯥꯔꯤ." ꯅꯣꯡꯗꯝ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ, "ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯊꯕꯛ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯇꯨꯝꯂꯒꯅꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯈꯜꯂꯨꯒꯅꯨ꯫ ꯁꯤꯕ ꯆꯪꯕ ꯑꯩꯒꯤ ꯗꯥꯏꯇꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡ ꯑꯃꯨꯛꯇꯪ ꯍꯜꯂꯝꯂꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯈꯤ꯫ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯃꯄꯨꯕꯨ ꯅꯤꯡꯖꯈꯤ꯫ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯕꯒꯤꯅꯤ ꯍꯥꯏꯁꯤꯔꯥ, ꯃꯩꯒꯤ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅ ꯂꯥꯟꯊꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯣ ꯍꯔꯥꯎꯕꯅ ꯈꯨꯕꯥꯛ ꯀꯟꯅ ꯀꯟꯅ ꯈꯨꯅꯩ꯫ ꯅꯣꯡꯗꯝꯁꯨ ꯌꯥꯝꯅ ꯊꯨꯅ ꯇꯥꯔꯤꯕ ꯁꯔꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯈꯤ꯫ ꯄꯤꯔꯝꯃꯤ ꯃꯄꯣꯛ ꯑꯃ, ꯑꯋꯥꯕꯒꯤ ꯃꯄꯣꯛ ꯑꯃ꯫ ꯂꯣꯏꯈꯤꯒꯗꯧꯔꯕ꯭ꯔꯥ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯨꯟꯁꯤ ꯃꯍꯥꯛꯇꯤ? ꯃꯥꯡꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯊꯋꯥꯏ ꯃꯍꯥꯛꯁꯨ? ꯍꯛꯆꯥꯡ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝ ꯆꯠꯈꯤꯒꯗ꯭ꯔꯥ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ? ꯂꯨꯔꯦꯜꯉꯝꯕꯤꯒ ꯑꯀꯟꯕ ꯂꯝꯕꯥ ꯇꯧꯅꯔꯛꯄꯗ ꯂꯨꯋꯥꯡꯁꯨ ꯃꯁꯥꯗꯨ ꯁꯣꯛꯄ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯄꯥꯏꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯂꯪꯏ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯐꯨꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯅ ꯍꯥꯏꯊꯈꯤ꯫ ꯂꯨꯋꯥꯡ ꯂꯦꯞꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯂꯛꯇꯨꯅ
Ikheng kaya tairaba mamay aduna lurel ngambida onsenduna saubagi ngangsilaba misna anina khana lurel ngambibu yinglai luwangan. Lurel ngambi hauna noktuna. Masini nangi punsi ngasina nangi aroiba haibadu oire. Asi hairamlaga luwangbu paiduna laktana langi luwangsu magi thawaidi mafam asida mangnani haiba khangjari aduba jinbal aduna yamna wana solami. Nangna hatuna sigadabagisa idom thawai lawjaragi. Asi haiduna pairiba thangsang adu hek thangkalakpaga Yambong posak adu pujarakle lurel ngambi haibaga mamang maktada lurel ngambi na leptuna leiramba aduda nongdam masado ipa pakhatna maning kharangan halli. Masu lurel ngambi leiramgani haiba khangludabana jinbal thokna lawkhibani. Lurel ngambi sauna aigi thawai manghannaba sinba nakhoidi aina tumna hatkani. Hairamlaga yamna thuna nongdamgi makhori charam adu metuna thangkalai. Pairamba koki saruk adu leimaida thadagiduna tharo onduna nakal amada laiki. Lanmising adusu saru adubu khunnanaba chinsinge hek tawbaga lurel ngambina changsilakpada lanmi pumba amuktada kauthoki. Lurel ngambi nongdamda yengduna nangsu aigi thawai mangnanaba sinbada magi mateng pangli natra. Aibu singnabagi nathwayado mangjaba tabani. Asi haiduna nongdamgi makhawrido kanna mesalakpaga khanghauda lurel ngambi nongdambu thadoraklaga makok adu chetna paisenduna chaina adubu khangba ngamda kanna lauduna leimai aduda tharo oli. Luwang nokfe tawna leplami saru aduda khongpakna netuna pairiba thangsang aduna saru adugi mayai chapchana phawring lengduna leirami. Thang adubu amuk satoklaga sapu kanna saru adubu naikhaiki. Pungtoi toire sarudo lurel ngambi chaina adu khangba ngamda koilaw law. Tanja adu lauduna luwang yamna thuna chungsilai. Fattaba nangidi ngasina aroibani. Asi haibaga lurel ngambigi mangak kakthatre. Masaga makoka tongan taaduna lay. Makok kaklabadu phawbada mamit aduna sauna yenglami. Ningsing lay. Simthar lagi khori tawba khonjelna haikiba wahaidu. Saru adubu thukairaba matungda chaina ado mangonda phangani. Matam adu magdada magi lurel kaktuna lurel adubusu thugaiduna manghangadabani. Wahaidu ningsinglakpana kakthatlaba makok adubusu nungpak amana hanjin sudatuna thugaire. Masado wamankibana leimai aduda wakhal mangna haithaki. Mamit aniduna ushilamdai mayekti sengda uhawi magi manakta mayam omsinkibado. Masigi matungdi wakhal takhidre. Somdana akibaga khangdaba makai ahing aduda gulmohor adugi makhongda ichik-chikna phamli nimsimmun. Matang aduda ningkhan hatho chelaktuna. Nimsim yumda chase. Aido anaba henjil haure. Nimsimmun phuk hawgatuna. Ha aibo lao amai lao chase. Asi haiduna hatho mayum tamna chelai. Thangsinga yormichon ga changduna solaba mabukpa mapanda puthorakpadu uri. Ningkhan thuna changsilaktuna. Aba aiga chase. Nimsimga abuga lemina haurasano. Ningkhan machanda mu onsilaktuna. Amaigi nimsin amai thona halaknaba honage. Cheksina nahak yumsida leiramo. Nimsimuna mabukpa yengduna ningkhanda hairai. Amai aigi naba phanaba ningthina yengbiyuko. Amai chatke. Yormichonna Ningkhan kayam lapa. Ima yamna lapa oide. Matam sisu thengjilai. Chalukige. Nimsim abuga leminaramo. Nimsimunna amai phajana chatlo. Ai amai bungaige. Ningkhansu machalgi makokta amuktang nanthabiramlaga mapaga loinana mabok asonbi adubu puduna chatki. Nimsimun pi ira chenna chatkhribasing adubu yengduna lay. Yormichon machagi mataw aduda nungaitraduna. Ichabu kari tawbra changsilao. Ayisi naba phaduna halakani. Nimsimun pirang adubu taraktanaba yamna kana hotnajai tanik laba khonjelna mamabu yengduna hairai. Aina nungsiba misak khuding inaktagi lapkinaba adumak tawbase karikira. Nungsiruba khudingna aibu thadoktuna chatki hotnaba karikira.
Maram ama natraga maram amana aigi inaktagi hektamak lapa. Yormichon machagi makokta tapna nan thabiduna. Nimsim, nang wakhal yamna hena khanjinba male. Yamna kanna ngamdaba natene. Nangi aido soidana naba phagani. Aduga halakani ko. Changasi. Nangi nasado yamna chokthana uri. Asi haraga nimsim munbu tapna. Konsan biduna imungda pusilai. Aduga thonga do lonsinduna hek phamtharakpaga thonga do kokok thilai. Yormichon kanano khanduna thonga do tapna hangi adubu kana amadi leiba ude. Thonga do amuk lonsinge haiduna tawrakpada khutsa amana thonga do khangpha pharai. Misak ado kanano haiduna yengloi. Pharamba thonga do thadoktuna mamang makta da thoglai Ramthar. Hairang tawduna lepa ngamoi ngamdapoi mangol aduda leplaga usitaba minok ama noktuna leirami. Matungdana miyoi ama ani lepi. Yormichon sauningna nupaduda chairai. Ramthar, karino nangna tawbase? Ha? Chakro yam thuna. Nayu khara thakchillaga nangna mafam masida kumai sanaribasi karigira? Ramthar, Khudombi aduna machin balda thamlaga langano haibagomna. Nang tumina layone. Nachanupi kadayda laybra? Nang kari tawge haibro? Ha? Mahak mafam masida layde. Ramthar, nokningdana noktuna. Mahak mafam masida lay haibasu ai chap chana khangigo. Nachanupi yamna thuna putharo. Masina nangi afaba oigani. Yormichon du khon kalapna laurei. Layde haibadi layde na. Masida nangna kari tawge haibano? Ha? Ramthar, Yormichon gi masamadu tap paiduna imung adudagi chingthorai. Aduga mana lakminariba miyoi sing aduda mamit aduna yenglaga. Manung asida library yengujo. Nupa sing adu hek changsinge tawbuga mong hada imung adudagi yamna chinglemna thorai nimsimun. Wa machet amata ngangda layriba sing aduda yengai aduga Ramthar gi manakta changsilaklaga. Ramthar, pairiba imagi samse yam thuna thado. Mase nangisu namagumbani. Ramthar hairibadu tadabagumna hena dum chetna paisilai. Ramthar Yormichonda onsilaktuna. Nang ngasai nachanupi leite haibadai. Samse yam thuna thado. Haina tanaba yaraktaba adudadi nimsimun. Ramtharda amuktang yenglamlaga khanghauda yamna thuna sapu amaga loinana Ramthargi mamaida khupakna thajinki. Pairamba Yormichongi samlangadu thadoki. Sapu adu kanmankibana mangol adudagi maning handuna sumangda lepi. Ramthar usitana noklaga. Mabu fazilo. Nupa sing adu su changsilaktuna nimsimungi makhut adu tap paiduna makhada chingthaba haurai. Thado! Aigi khutse thado! Yam thuna thado! Yormichon chensilaktuna machagi khut adu chingnanaba hotnarui nupa amana laktana ilakpada mangol adugi ukhong aduda makok adu yaisinduna laimaida haithaki. Nimsimun mamagi mataw aduda kablakle. Aibu amukta thado o Ramthar! Aibu amukta thadok piyo! Yormichon wakhal aduna manglamdai kaurami amukta. Imagi nimsim haikibaga mamit adu tapna uisinki. Nimsimun khonjel kana lauba haurai. Kana leibage aibu amukta kanbiyo! Ramthar nupi adugi machin adu phi amana tawduna chetna punsinki aduga chingduna mafam amada puki. Piktakna satlambi lairang ama mangal naina ngalambi saktam mama thamoigi kachinda lotlambi thawaigi lairang nungsibi wakhal mana khanjabi chingi lairang sakhenbi nangbu karam thisige nangbu karam phangani lord khrabara mafam amada tam khrabara inaktagi. Luwangna wakhal lakpa matam adudadi wana saba yum amagi manungda thariba phak amagi mathakta hiptuna leiramle. Wakhaloida masadu phuk haugatlui yamna nabadi natna chaina khazikti phangbana mamayadu khara sukhi. Tanja aduna nongdam changsilaktuna luwangi nakanda tapna phamthaduna hanglai. Yambong, nasadu kaisu tawdraba? Luwang chammamna na hanglai. Nongdam, imaga pabungadi kadaida lei? Hojik ekhoina leiriba asi kadaidano? Nongdam khumpham khangda mamayadu leiduna yengi. Madu ubada luwang hena chingnarakduna. Hayo nongdam,
ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯣꯡꯗꯝ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯤ ꯄꯨꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯄꯨꯈ꯭ꯔꯦ ꯌꯥꯝꯕꯨꯡ꯫ ꯀꯅꯥꯅ? ꯀꯗꯥꯏꯗ ꯄꯨꯈ꯭ꯔꯤꯕ? ꯇꯥꯡꯖ ꯂꯩꯕꯥꯛꯇ ꯄꯣꯏꯔꯩ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯐꯣꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯄꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯅꯣꯡꯗꯝ? ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯀꯗꯣꯝꯗ ꯆꯠꯀꯅꯤ, ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯕ ꯎꯃꯪ ꯑꯁꯤꯗ ꯆꯪꯗꯨꯅ ꯑꯍꯤꯡ ꯑꯗꯨꯕꯨ ꯂꯦꯟꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯂꯩꯃꯤꯟꯅꯅꯕ ꯌꯨꯝ ꯃꯆꯥ ꯑꯃꯃꯝ ꯁꯥꯗꯨꯅ ꯂꯩꯕ ꯇꯥꯈꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯂꯩꯔꯤꯕ ꯃꯁꯤꯡ ꯑꯃꯠꯇ ꯋꯥꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ꯫ ꯀꯩꯔꯦꯟꯆꯥꯛ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯤ ꯂꯝꯕꯤ ꯄꯨꯟꯈꯤꯗꯕꯅ ꯄꯣꯏꯔꯩꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝ ꯑꯁꯤꯅ ꯌꯥꯝꯕꯨꯡꯕꯨ ꯑꯗꯨꯃꯛ ꯊꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ, ꯑꯁꯣꯟꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯌꯥꯝꯕꯨꯡꯅ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯂꯨꯔꯦꯜ ꯉꯝꯕꯤꯕꯨ ꯂꯥꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯟꯗꯥꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯉꯝꯈꯤꯗꯕꯅꯤ꯫ ꯂꯨꯋꯥꯡ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗꯦ꯫ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯁꯠꯇꯨꯅ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯅꯣꯡꯗꯝ ꯂꯨꯋꯥꯡꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ, ꯌꯥꯝꯕꯨꯡ ꯀꯗꯥꯏꯗꯅꯣ? ꯑꯩ ꯆꯠꯀꯦ ꯅꯣꯡꯗꯝ, ꯑꯩ ꯆꯠꯀꯦ꯫ ꯀꯗꯥꯏꯗ? ꯇꯥꯡꯖ ꯂꯩꯕꯥꯛꯇ꯫ ꯌꯥꯝꯕꯨꯡ, ꯅꯁꯥꯗꯨꯁꯨ ꯄꯥꯛꯅ ꯀꯟꯈꯠꯄ ꯑꯣꯏꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯡꯖ ꯂꯩꯕꯥꯛꯇ ꯆꯠꯂꯨꯕ ꯍꯥꯏꯕꯁꯦ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯂꯨꯋꯥꯡ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯁꯥꯁꯤꯡꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯏꯃꯥ ꯏꯄꯥ ꯑꯅꯤꯕꯨ ꯊꯝꯒꯗ꯭ꯔꯥ? ꯅꯣꯡꯗꯝ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤ꯫ ꯋꯥꯍꯩ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯂꯨꯋꯥꯡꯅ ꯏꯟꯊꯣꯛꯂꯝꯂꯒ ꯆꯠꯈꯤ꯫ ꯆꯠꯅ ꯆꯠꯅꯁꯨ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯀꯦꯔꯥ ꯏꯜꯂꯛꯎꯔꯥ, ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ꯫ ꯑꯩ ꯆꯠꯂꯤ ꯇꯥꯡꯖ ꯂꯩꯕꯥꯛꯇ꯫ ꯅꯣꯡꯗꯝꯁꯨ ꯎꯄꯥꯏ ꯂꯩꯇ ꯂꯨꯋꯥꯡꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯂꯨꯋꯥꯡ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯂꯥꯎꯔꯛꯏ꯫ ꯅꯁꯥ ꯅꯁꯥꯒꯤ ꯑꯣꯏꯕ ꯈꯨꯠꯆꯥꯕꯤ ꯈꯨꯠꯂꯥꯏ ꯄꯥꯏꯅꯔꯣ꯫ ꯍꯧꯖꯤꯛꯃꯛ ꯇꯥꯡꯖ ꯂꯩꯕꯥꯛ ꯇꯝꯅ ꯂꯥꯟꯒꯤꯗꯃꯛ ꯆꯠꯂꯁꯤ꯫ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯀꯜꯂꯨꯔꯁꯤ꯫ ꯂꯨꯋꯥꯡ ꯅꯣꯡꯗꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯅꯣꯡꯗꯝ ꯀꯗꯥꯏ ꯑꯩꯒꯤ ꯁꯒꯣꯜ ꯑꯃꯨꯕ? ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯣꯡꯗꯝꯒꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯃꯄꯨꯕꯨ ꯎꯕꯗ ꯅꯣꯡꯗꯝꯕꯨ ꯑꯃꯨꯛ ꯀꯥꯎꯊꯣꯛꯂꯝꯂꯒ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯂꯨꯋꯥꯡ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯃꯔꯥꯏꯕꯛ ꯑꯗꯨ ꯊꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗꯁꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ, ꯑꯗꯨꯒ ꯁꯒꯣꯜ ꯊꯛꯇ ꯀꯥꯈꯠꯇꯨꯅ ꯇꯣꯡꯈ꯭ꯔꯦ꯫ ꯅꯣꯡꯗꯝ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯊꯧꯗꯣꯔꯛꯂꯤ ꯇꯥꯡꯖ ꯂꯩꯕꯥꯛꯇ ꯆꯠꯅꯅꯕ꯫ ꯁꯨꯝ ꯊꯧꯔꯛꯄꯗ ꯎꯔꯛꯏ ꯀꯥꯏꯊꯔꯛꯂꯕ ꯀꯩꯔꯦꯟꯆꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯑꯗꯨ꯫ ꯃꯍꯧꯁꯥꯗꯤ ꯌꯥꯝꯅ ꯐꯖꯈꯤꯕꯅꯤ, ꯉꯁꯤꯅ ꯑꯇꯦꯛ ꯑꯀꯥꯏꯅ ꯊꯜꯂꯝꯂꯤ꯫ ꯂꯨꯋꯥꯡ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯅ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯁꯣꯟꯈꯤ꯫ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯧ ꯄꯨꯝꯕ ꯊꯥꯖꯔꯨ꯫ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯟꯈꯤꯕꯁꯨ ꯅꯪꯅꯤ꯫ ꯅꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕꯇ ꯍꯣꯠꯅꯕ, ꯅꯁꯥꯒꯤ ꯑꯣꯏꯖꯕꯇ ꯊꯤꯕꯤꯅꯤ ꯅꯪꯗꯤ, ꯃꯍꯨ ꯄꯨꯕꯤꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯒꯤ ꯃꯔꯝꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯁꯒꯣꯜ ꯑꯗꯨꯕꯨ ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ꯫ ꯌꯧꯁꯤꯜꯂꯛꯂꯤ ꯎ ꯋꯥ ꯑꯃꯠꯇ ꯍꯧꯗꯕ ꯇꯥꯡꯖ ꯂꯩꯕꯥꯛ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯤ ꯍꯥꯟꯅꯅ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯥꯎꯅꯕ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯃꯐꯝ ꯑꯁꯤ ꯄꯨꯝꯅꯤꯟ ꯅꯤꯟꯕꯅꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕꯁꯨ ꯁꯤꯅ ꯀꯔꯝꯕꯒꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯅꯣ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯄ ꯉꯝꯃꯤ꯫ ꯇꯥꯡꯖ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯗꯤ ꯐꯤꯃꯨ ꯉꯥꯛꯇ ꯁꯦꯠꯂꯤ꯫ ꯂꯩꯔꯤꯈꯨꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤ, ꯑꯗꯨꯒ ꯀꯩꯔꯦꯟꯆꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯥꯝꯅ ꯅꯤꯡꯊꯤꯕ ꯍꯤꯒꯣꯛ ꯃꯆꯨꯗ ꯁꯅꯥ ꯃꯆꯨꯅ ꯃꯌꯦꯛ ꯀꯌꯥ ꯍꯛꯄ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯉꯥꯛꯇꯅꯤ꯫ ꯀꯩꯔꯦꯟꯆꯥꯛ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯌꯧꯁꯤꯜꯂꯛꯄ ꯎꯕꯗ ꯇꯥꯡꯖ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯈꯧꯇꯛ ꯆꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯒ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕꯗ ꯀꯔꯝꯅ ꯉꯝꯒꯅꯤ? ꯑꯗꯨꯕꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯂꯥꯟꯐꯝ ꯑꯗꯨꯗ꯫ ꯂꯨꯋꯥꯡꯁꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯡꯖ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯍꯥꯠꯄ ꯍꯧꯔꯛꯂꯤ꯫ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡ ꯍꯥꯠꯇꯨꯅ ꯀꯩꯁꯨꯝꯁꯪ ꯑꯗꯣꯝꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯔꯛꯄꯒ ꯇꯨꯝꯂꯕ ꯊꯥꯡꯁꯥꯡ ꯑꯗꯨꯒꯤ ꯃꯇꯣꯟꯅ ꯂꯨꯋꯥꯡꯒꯤ ꯃꯊꯕꯥꯛꯇ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ, ꯌꯥꯝꯕꯨꯡ ꯅꯪ ꯆꯠꯈ꯭ꯔꯣ꯫
ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯂꯨꯋꯥꯡꯁꯨ ꯊꯥꯡ ꯑꯗꯨꯅ ꯁꯖꯤꯛꯈꯣꯝꯕꯤꯗ ꯊꯝꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯒꯅꯤ꯫ ꯁꯖꯤꯛꯈꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯝꯕꯣꯡ, ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯐꯠꯇꯕ ꯑꯁꯤꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯤꯕ? ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅꯕꯨ ꯇꯁꯦꯡ ꯇꯁꯦꯡꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯃꯄꯣꯛ ꯑꯗꯨꯗ ꯊꯦꯡꯅꯁꯤ꯫ ꯂꯨꯋꯥꯡ ꯑꯁꯥꯎꯕꯅ ꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯄꯣꯛ ꯑꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪ ꯑꯩꯒ ꯊꯦꯡꯅꯔꯣꯏꯁꯤ꯫ ꯁꯖꯤꯛꯈꯣꯝꯕꯤ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯧꯈ꯭ꯔꯤꯕ ꯏꯔꯥꯜꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕꯗꯤ ꯌꯥꯝꯕꯨꯡ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯕꯨꯡ, ꯑꯩꯁꯨ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯤꯡꯂꯝꯕ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯁꯤꯟꯊꯔꯛꯂꯦ ꯇꯅꯧ ꯇꯅꯧꯔꯕ ꯈꯖꯥꯏ ꯊꯛ ꯑꯗꯨꯗ꯫ ꯀꯥꯔꯟ ꯆꯠꯅꯗꯨꯅ ꯊꯝꯂꯝꯕ ꯊꯥꯡ ꯑꯅꯤꯗꯨ ꯇꯞꯅ ꯇꯞꯅ ꯍꯟꯗꯣꯛꯅꯈꯤ꯫ ꯁꯖꯤꯛꯈꯣꯝꯕꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯈꯠꯂꯛꯄꯒ ꯂꯥꯟꯃꯤ ꯑꯃꯅ ꯂꯨꯋꯥꯡꯗ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯨ ꯇꯩꯔꯕ ꯇꯦꯟꯖꯩ ꯑꯗꯨ ꯀꯥꯞꯊꯣꯔꯛꯂꯦ꯫ ꯁꯖꯤꯛꯈꯣꯝꯕꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯌꯥꯝꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯋꯥꯡꯒꯤ ꯃꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯤ꯫ ꯁꯖꯤꯛꯈꯣꯝꯕꯤ ꯃꯕꯨꯛ ꯐꯥꯎꯗꯨꯅ ꯇꯦꯟꯖꯩ ꯑꯗꯨꯅ ꯌꯨꯡꯈ꯭ꯔꯦ ꯂꯨꯋꯥꯡ ꯊꯥꯡ ꯑꯗꯨꯕꯨ ꯈꯪꯊꯥ ꯊꯥꯗꯗꯨꯅ ꯁꯖꯤꯛꯈꯣꯝꯕꯤ ꯍꯧꯒꯠꯂꯨꯁꯦ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ? ꯁꯖꯤꯛꯈꯣꯝꯕꯤ ꯊꯋꯥꯏ ꯃꯥꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯥꯏ ꯂꯨꯋꯥꯡꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯗꯨꯅ ꯌꯥꯝꯕꯨꯡ, ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯄꯣꯛꯆꯈꯤ꯫ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯑꯩ ꯆꯠꯂꯦ ꯌꯥꯝꯕꯨꯡ꯫ ꯏꯈꯦꯡ ꯀꯌꯥ ꯇꯩꯔꯕ ꯈꯨꯠꯁꯥ ꯑꯗꯨꯅ ꯂꯨꯋꯥꯡꯒꯤ ꯈꯖꯥꯏ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯊꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯇꯦꯟꯖꯩꯗꯨꯗ ꯇꯩꯔꯤꯕ ꯍꯨꯗꯨꯒꯤ ꯃꯌꯥꯏꯅ ꯂꯨꯋꯥꯡꯒꯤ ꯃꯥꯏꯊꯣꯡꯗ ꯃꯈꯨꯠ ꯑꯗꯨꯅ ꯊꯦꯡꯖꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯄꯥꯡꯂꯝꯕ ꯃꯤꯁꯅꯥ ꯑꯅꯤ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯊꯥꯡꯒꯠꯂꯝꯕ ꯈꯨꯠꯁꯥ ꯂꯩꯃꯥꯏꯗ ꯄꯣꯞ ꯇꯥꯈꯤ꯫ ꯁꯤꯟꯊꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯄꯤꯔꯥꯡ ꯃꯥꯁꯨ ꯂꯥꯟꯐꯝ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦ꯫ ꯇꯥꯡꯖ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯌꯥꯝꯂꯛꯇ꯭ꯔꯦ꯫ ꯂꯩꯔꯩ ꯈꯨꯜ ꯑꯃꯗꯤ ꯀꯩꯔꯦꯟꯆꯥꯛ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯥꯡꯖ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯈꯥꯛꯇ ꯍꯥꯠꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯩꯃꯁꯨ ꯊꯥꯗꯣꯛꯂꯦ꯫ ꯂꯩꯃ ꯃꯆꯥꯕꯨ ꯎꯕꯗ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯃꯥꯒꯤ ꯂꯨꯋꯥꯡ! ꯏꯃꯥ! ꯃꯦꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯃꯥ, ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯂꯩꯃ ꯃꯦꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯏꯆꯥꯒꯤ ꯂꯃꯟ ꯏꯃꯥꯅ ꯇꯣꯟꯁꯤꯜꯂꯕꯅꯤ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯏꯃꯥ? ꯅꯆꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ꯫ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯏꯆꯥꯗꯤ꯫ ꯍꯣꯏ, ꯑꯣꯏꯖꯒꯦ ꯏꯃꯥ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯇꯣꯅꯨꯕꯨ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯄꯥꯏꯈꯣꯝꯕ ꯄꯣꯏꯔꯩꯕꯨ ꯌꯦꯡꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞꯇꯨꯅꯤꯀꯣ꯫ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯒ ꯃꯔꯨꯞ ꯑꯃꯒꯤ ꯊꯥꯖꯕ ꯍꯥꯠꯄ ꯅꯪꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯦꯟꯕ ꯇꯥꯕꯅꯤ꯫ ꯂꯥꯟꯃꯤꯁꯥ, ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯈ꯭ꯔꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯄꯣꯏꯔꯩ ꯃꯔꯥꯜ ꯂꯥꯜꯂꯨꯕꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯄꯥꯏꯈꯣꯝꯕꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯆꯤꯡꯗꯨꯅ ꯑꯗꯨꯃꯛ ꯄꯨꯈꯤ꯫ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯀꯩꯔꯦꯟꯆꯥꯛ ꯂꯩꯕꯥꯛ ꯇꯝꯅ ꯍꯜꯂꯛꯂꯤ꯫ ꯇꯦꯛꯂꯕ ꯀꯣꯅꯨꯡ ꯑꯃꯗꯤ ꯌꯨꯝꯁꯤꯡꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯍꯜꯂꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ, ꯁꯣꯏꯗꯅ ꯌꯥꯕꯤꯌꯨꯀꯣ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ ꯏꯃꯥꯗ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯡꯂꯝꯂꯒꯗꯕ ꯅꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯈꯤꯕ ꯃꯍꯥꯛ ꯂꯧꯕ ꯅꯆꯥ ꯆꯠꯆꯔꯒꯦ꯫ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯩꯅ ꯄꯤꯊꯣꯛꯂꯨꯔꯦ꯫ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ? ꯆꯤꯡꯃꯤ ꯅꯤꯉꯣꯜꯅꯤ꯫ ꯑꯗꯨꯉꯩ ꯑꯩꯒꯤ ꯏꯄꯨꯅ ꯍꯤꯡꯂꯤꯉꯩ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯔꯝꯕ ꯆꯤꯡꯃꯤ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤꯅꯤ꯫ ꯂꯩꯃ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯁꯨꯛꯇꯨꯅ ꯂꯩꯈꯤ꯫ ꯂꯨꯋꯥꯡꯅ ꯏꯃꯥ꯫ ꯂꯩꯃ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯝꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯂꯨꯋꯥꯡ, ꯏꯃꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ, ꯃꯍꯥꯛꯄꯨ ꯂꯧꯕꯤꯔꯨꯔꯣ꯫ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯋꯥꯐꯝꯅꯤ, ꯀꯔꯤꯒꯨꯝꯕꯗ ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯅ ꯍꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤꯗꯃꯛ ꯏꯃꯥꯅ ꯂꯩꯔꯩ ꯈꯨꯜꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯦꯂꯩꯁꯅꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯒꯅꯤ꯫ ꯏꯃꯥ, ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ, ꯃꯥꯕꯨ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤ꯫
ꯀꯔꯤꯒꯨꯝꯕ ꯄꯨꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯕꯨ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯂꯝꯂꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯃꯥꯡꯃꯛꯇꯗ ꯅꯤꯡꯊꯤꯔꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯂꯨꯋꯥꯡꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯦꯛ ꯇꯨꯡꯗ ꯂꯥꯟꯃꯤ ꯈꯔꯁꯨ ꯏꯟꯅꯔꯛꯂꯤ꯫ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯅꯤꯝꯁꯤꯃꯣꯟ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯅꯔꯤ꯫ ꯌꯣꯔꯃꯤꯖꯣꯟꯁꯨ ꯃꯁꯥꯗꯣ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯉꯥꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯈꯟ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯏꯃꯥ, ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯁꯦ. ꯑꯩ ꯏꯆꯥ ꯅꯤꯝꯁꯤꯝ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝꯁꯤꯗꯒꯤ ꯍꯦꯜꯂꯣꯏ." ꯅꯤꯡꯈꯟꯁꯨ ꯍꯥꯏꯐꯝ ꯈꯪꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯤ꯫ ꯀꯗꯣꯝꯗꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅꯣ ꯁꯥꯎꯅ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯂꯨꯋꯥꯡꯁꯨ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯛꯏ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯗꯨ꯫ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯨꯏ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯎꯔꯛꯏ ꯅꯤꯡꯈꯟꯅ ꯐꯤꯡꯅ ꯊꯣꯔꯛꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯂꯨꯋꯥꯡ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯅꯤꯡꯈꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯐꯤꯡꯂꯤꯕꯗꯤ?" ꯅꯤꯡꯈꯟꯅ, "ꯑꯩꯕꯨ ꯄꯥꯎꯁꯤ ꯀꯔꯝꯅ ꯅꯪꯉꯣꯟꯗ ꯇꯝꯁꯤꯔꯥ? ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." ꯅꯤꯡꯈꯟ ꯂꯨꯋꯥꯡꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ, "ꯑꯩꯒꯤ ꯏꯆꯜ ꯅꯤꯝꯁꯤꯝꯗꯣ." ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯞꯈꯤ꯫ ꯃꯇꯧꯗꯨꯗ ꯂꯨꯋꯥꯡ ꯃꯆꯥꯗꯣ ꯂꯩꯇꯥꯗꯅ ꯌꯥꯝꯅ ꯊꯨꯅ ꯍꯪꯂꯛꯏ, "ꯅꯤꯝꯁꯤꯝ ꯀꯩꯗꯧꯔꯒꯦ?" "ꯅꯤꯝꯁꯤꯝꯗꯣ ꯔꯝꯊꯔꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ." ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗꯗꯤ ꯂꯨꯋꯥꯡ ꯃꯆꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ ꯃꯅꯤꯡ ꯈꯪꯍꯟꯍꯟꯗꯨꯅ ꯒꯨꯜꯃꯣꯍꯣꯔꯗꯨꯗ ꯉꯥꯊꯈꯤ꯫ ꯈꯖꯤꯛꯇꯤ ꯉꯛꯄ ꯐꯥꯎꯏ ꯂꯨꯋꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯀꯔꯤꯒꯤ ꯃꯆꯜꯒꯤꯗꯃꯛꯇ ꯂꯨꯋꯥꯡꯅ ꯑꯁꯨꯛ ꯋꯥꯔꯤꯕꯅꯣ ꯈꯜꯂꯛꯏ꯫ ꯂꯨꯋꯥꯡ ꯋꯥꯍꯪ ꯑꯃ ꯁꯠ ꯍꯪꯂꯛꯏ, "ꯔꯝꯊꯔ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯕ꯭ꯔꯥ?" "ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯂꯩꯇꯦ. ꯃꯌꯨꯝ ꯐꯥꯎꯕ ꯐꯖꯅ ꯂꯩꯇꯕ ꯃꯤꯁꯛ ꯑꯃꯅꯤ. ꯃꯃꯥ ꯃꯄꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ." ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯍꯦꯟꯅ ꯂꯥꯡꯇꯛꯅꯍꯜꯂꯤ꯫ ꯀꯔꯝꯅ ꯀꯗꯥꯏꯗ ꯊꯤꯔꯨꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯆꯤꯡꯒꯤ ꯂꯝ ꯑꯣꯏꯕꯅ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯐꯪꯂꯣꯏ꯫ ꯂꯨꯋꯥꯡ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯍꯥꯏꯕꯗꯨ ꯁꯪꯗ꯭ꯔꯕꯅꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯃꯍꯥꯛꯄꯨ ꯂꯧꯔꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯕ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯁꯥꯒꯠꯂꯨꯕ ꯑꯁꯥꯗꯨ ꯀꯥꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯕ ꯇꯥꯔꯕ꯭ꯔꯥ? ꯃꯃꯥꯅ ꯍꯥꯏꯔꯛꯈ꯭ꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯥꯅꯁꯨ ꯑꯌꯥꯕ ꯄꯤꯔꯝꯂꯕ ꯋꯥꯐꯝꯅꯤ꯫ ꯋꯥꯈꯜ ꯑꯗꯨ ꯋꯥꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯠꯌꯦꯡꯐꯝꯗꯤ ꯍꯧꯔꯤꯕ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤꯗꯨꯗ ꯇꯥꯈ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯅꯤꯝꯁꯤꯃꯣꯟꯒ ꯃꯥꯒ ꯇꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯕ꯫ ꯀꯅꯥ ꯎꯍꯟꯗ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯝꯂꯒ ꯃꯃꯥꯏ ꯂꯩꯈ꯭ꯔꯤ꯫ ꯅꯤꯡꯈꯟ ꯈꯥꯝꯂꯨꯕꯁꯨ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯏꯃꯝ ꯃꯝꯕ ꯀꯥ ꯑꯗꯨ ꯇꯔꯥꯎ ꯇꯔꯥꯎꯕꯤ ꯃꯤꯁꯅꯥ ꯑꯅꯤꯅ ꯎꯏꯁꯤꯟꯗꯨꯅ ꯋꯥꯈꯜ ꯃꯥꯡꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯏꯉꯥꯎ ꯉꯥꯎꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯣꯠꯁꯛ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯗꯦ꯫ ꯃꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯝꯈ꯭ꯔꯦ꯫ ꯃꯁꯥꯗꯣ ꯍꯧꯒꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯥꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯏ ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯊꯧꯔꯤ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯎꯈꯣꯡ ꯑꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯦ꯫ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅꯗꯤ ꯃꯨꯛꯄꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯊꯣꯔꯛꯏ꯫ ꯑꯃꯝꯕ ꯃꯔꯛꯇ ꯂꯩꯔꯨꯕꯒꯤ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯉꯥꯜ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯊꯛꯀꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯛ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯎꯕ ꯐꯪꯗꯦ꯫ ꯈꯣꯟꯖꯦꯜ ꯀꯂꯞ ꯂꯥꯎꯔꯛꯏ, "ꯅꯪ ꯀꯅꯥꯅꯣ?" ꯅꯨꯄꯥꯗꯨꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯝꯁꯤꯃꯣꯟꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ ꯃꯤꯁꯛꯇꯣ ꯍꯧꯖꯤꯛꯇꯗ ꯎꯔꯛꯂꯤ꯫ ꯔꯝꯊꯔ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥ? ꯅꯪꯒꯤ ꯑꯃꯩꯗꯤ ꯀꯗꯥꯏ? ꯅꯪꯒꯤ ꯑꯃꯩꯗꯤ ꯀꯗꯥꯏ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯅ ꯅꯣꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯝꯁꯤꯃꯣꯟ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯝꯂꯒ ꯔꯝꯊꯔꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯁꯤꯠꯆꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯨꯏ, ꯅꯪꯗꯤ ꯃꯤ ꯅꯠꯇꯦ. ꯅꯪꯗꯤ ꯁꯥꯅꯤ ꯁꯥ. ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯕ ꯅꯠꯇꯦ. ꯑꯩꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯑꯣ. ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯂꯥꯛꯂꯝꯒꯅꯤꯌꯦ. ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤꯌꯦ." ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯔꯝꯊꯔ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤꯗꯨꯒꯤ ꯁꯝꯂꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ, "ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯥꯜꯂꯦ. ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯗꯕ ꯐꯩ. ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯎꯈꯣꯡ ꯑꯗꯨꯗ ꯅꯤꯝꯁꯤꯃꯣꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯟꯅ ꯊꯣꯝꯖꯤꯟꯈꯤ꯫ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯇ꯭ꯔꯕ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯗꯒꯤ ꯇꯥꯔꯛꯏ ꯄꯤꯔꯥꯡ ꯃꯥꯁꯨ, "ꯌꯥꯝꯕꯨꯡ,
ꯔꯝꯊꯔ ꯄꯨꯜꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯊꯥꯗꯣꯔꯛꯏ ꯅꯤꯝꯁꯤꯡꯃꯨꯟ ꯃꯀꯣꯛ ꯑꯗꯨ ꯆꯦꯆꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯄꯥꯡꯂꯝꯕ ꯃꯤꯁꯅꯥ ꯑꯅꯤꯁꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯂꯨꯋꯥꯡ ꯃꯥꯁꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯣꯡꯈ꯭ꯔꯦ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯀꯩꯔꯦꯟꯆꯥꯛ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯅꯅꯕ ꯊꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯝꯊꯔ ꯋꯥꯈꯜ ꯃꯥꯡꯅ ꯇꯥꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯄꯥꯈꯠꯅ ꯌꯦꯡꯉꯤ꯫ ꯐꯖꯩ ꯅꯤꯝꯁꯤꯡꯃꯨꯟꯒꯤ ꯉꯥꯡꯇꯛ ꯇꯧꯕ ꯁꯝꯂꯥꯡ, ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨ, ꯈꯨꯠꯁꯦꯝ ꯌꯥꯎꯗꯅ ꯉꯥꯡꯂꯕ ꯆꯤꯟꯕꯥꯜ, ꯂꯤꯔꯨꯡ ꯇꯦꯟꯕꯨ ꯉꯝꯖꯕꯤ ꯄꯤꯁꯨꯝ ꯑꯅꯤ꯫ ꯔꯝꯊꯔ ꯅꯨꯄꯤꯗꯨꯒꯤ ꯈꯖꯥꯏ ꯃꯌꯥꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯒ ꯈꯪꯍꯧꯗ ꯅꯤꯝꯁꯤꯡꯃꯨꯟ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯗꯨꯅ ꯔꯝꯊꯔꯒꯤ ꯈꯖꯥꯏꯗ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯤꯜꯂꯝꯂꯒ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯃꯗ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯎꯔꯤꯕ ꯃꯇꯧ ꯑꯗꯨꯗꯗꯤ ꯅꯤꯝꯁꯤꯡꯃꯨꯟ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯀꯥꯈꯠꯈꯤꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯏ꯫ ꯊꯧꯈ꯭ꯔꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯂꯥꯎꯏ꯫ ꯌꯥꯝꯕꯨꯡ, ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡ꯫ ꯃꯐꯝ ꯑꯗꯨꯗ ꯈꯔ ꯂꯥꯞꯅꯕꯅ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯊꯣꯡꯂꯤ ꯂꯨꯋꯥꯡ ꯉꯥꯟꯕ꯫ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯈꯣꯟꯖꯦꯜ ꯈꯔꯗꯤ ꯇꯥꯏ, ꯃꯌꯦꯛꯇꯤ ꯁꯦꯡꯗꯦ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯤꯡꯈꯟ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ꯫ ꯅꯤꯡꯕ ꯀꯥꯏꯅ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯐꯝꯈꯤ꯫ ꯂꯨꯋꯥꯡꯅ ꯃꯀꯣꯛ ꯈꯖꯤꯛ ꯂꯤꯊꯣꯛꯂꯝꯕ ꯑꯗꯨꯗ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯨꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯨꯋꯥꯡꯅ ꯃꯥꯕꯨ ꯎꯈꯤꯗꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝꯅ ꯐꯝꯈꯤꯕ ꯑꯗꯨꯗ ꯂꯩꯁꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯈ꯭ꯔꯦ꯫ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯏ꯫ ꯔꯝꯊꯔ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯝꯁꯤꯡꯃꯨꯟ ꯃꯈꯨꯠ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯏ ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯂꯥꯞꯅ ꯎꯔꯤꯕ ꯅꯤꯡꯈꯟꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯪꯂꯛꯈꯤꯕ ꯑꯗꯨ ꯎꯕꯗ ꯅꯤꯝꯁꯤꯡꯃꯨꯟ ꯂꯥꯎꯔꯛꯏ ꯈꯣꯟꯖꯦꯜ ꯍꯧꯅ, ꯑꯃꯩ, ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯑꯣ ꯑꯃꯩ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯀꯅꯥ ꯑꯃꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯅꯤꯝꯁꯤꯡꯃꯨꯟ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯔꯝꯊꯔꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯝꯂꯒ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ ꯑꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯂꯦ꯫ ꯔꯝꯊꯔꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯈ꯭ꯔꯒꯅꯤ ꯃꯇꯥꯒꯨꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯅꯤꯡ ꯍꯟꯍꯟꯗꯨꯅ ꯌꯦꯡꯂꯒ ꯆꯦꯟꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯗꯨꯅ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯔꯛꯂꯦ꯫ ꯂꯩꯔꯝꯕ ꯇꯤꯡꯈꯪ ꯑꯃꯗꯤ ꯎꯁꯥ ꯀꯌꯥꯅ ꯃꯁꯥꯗꯨ ꯁꯣꯛꯍꯟꯕ ꯍꯧꯔꯛꯂꯦ꯫ ꯇꯤꯡꯈꯪꯒꯤ ꯆꯩꯅ ꯊꯧꯁꯥꯔꯨꯗꯦ, ꯇꯥꯔꯛꯂꯤꯕ ꯏꯈꯦꯡ ꯃꯥꯁꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯔꯣꯏꯗ꯭ꯔꯥ ꯃꯗꯨꯒꯤ ꯃꯤꯄꯥꯏꯕ ꯑꯗꯨꯅ ꯆꯩꯅꯥ ꯄꯨꯝꯕ ꯈꯥꯡꯖꯤꯟꯈꯤ꯫ ꯁꯨꯝ ꯑꯣꯟꯊꯔꯛꯄꯅ ꯂꯩꯇꯦꯝ ꯆꯞ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯗ ꯇꯥꯔꯨꯔꯦ꯫ ꯆꯩꯅꯥ ꯑꯗꯨꯕꯨ ꯈꯥꯡꯖꯤꯟ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯃꯃꯥꯡꯃꯛꯇꯗ ꯂꯨꯋꯥꯡꯅ ꯇꯣꯡꯈꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯂꯥꯟꯗꯨꯅ ꯊꯧꯈꯤꯕ ꯎꯕꯗ ꯌꯥꯝꯕꯨꯡ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯂꯨꯋꯥꯡ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕు ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯉꯥꯏꯈꯣ, ꯈꯥꯝꯃꯨ ꯊꯨꯅ꯫ ꯅꯨꯄꯥꯗꯨꯁꯨ ꯐꯠ ꯈꯥꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ꯫ ꯅꯤꯝꯁꯤꯡꯃꯨꯟ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯅ ꯈꯥꯝꯈꯤꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯝꯕꯨꯡ ꯍꯥꯏꯗꯨꯅ ꯀꯧꯖꯒꯦ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯃꯦꯟꯈꯤ꯫ ꯈꯣꯟꯖꯦꯜ ꯃꯥꯅ ꯇꯥꯔꯛꯇ꯭ꯔꯕꯗ ꯋꯥꯈꯜ ꯃꯥꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯊꯧꯔꯣꯏ꯫ ꯇꯞꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯕ ꯍꯧꯔꯛꯏ꯫ ꯅꯤꯝꯁꯤꯡꯃꯨꯟ ꯔꯝꯊꯔꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯊꯠꯂꯤ꯫ ꯆꯩꯅꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯈꯤ꯫ ꯇꯅꯧ ꯇꯅꯧꯕ ꯃꯃꯥꯏ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯔꯝꯊꯔ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯈꯪꯂꯦ ꯑꯃꯨꯛ ꯍꯟꯅ ꯔꯝꯊꯔꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕ꯫ ꯅꯤꯝꯁꯤꯡꯃꯨꯟ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯇꯧꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯅꯤꯡꯕ ꯀꯥꯏꯅ ꯌꯦꯡꯉꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ꯫ ꯅꯤꯝꯁꯤꯡꯃꯨꯟꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯝꯕ ꯔꯝꯊꯔ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯂꯥꯛꯂꯦ, ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏ, ꯑꯩ ꯂꯥꯛꯑꯦ ꯁꯅꯥ, ꯌꯥꯝꯕꯨꯡ ꯂꯥꯛꯑꯦ ꯅꯤꯝꯁꯤꯡ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯦꯟꯅ ꯀꯞꯍꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯕꯨ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯥꯗ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯄꯤ꯫ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯑꯗꯨꯗꯗꯤ ꯂꯨꯋꯥꯡ ꯅꯤꯝꯁꯤꯡꯃꯨꯟꯕꯨ ꯇꯞꯅ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯦꯞꯍꯜꯂꯤ ꯑꯗꯨꯒ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯔꯝꯊꯔꯗ ꯌꯦꯡꯗꯨꯅ, ꯑꯩꯒꯤ ꯁꯤꯖꯅꯤ, ꯑꯩꯒꯤ ꯁꯤꯖ, ꯍꯥꯟꯅꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯃꯍꯥꯛꯀꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ꯫ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯋꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯅꯪꯅ ꯈꯟꯕꯁꯨ ꯁꯥꯏ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯝꯊꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯜꯂꯨꯔꯒ ꯂꯨꯋꯥꯡ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯗꯨꯅ ꯅꯤꯝꯁꯤꯡꯃꯨꯟꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯕ ꯔꯝꯊꯔꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯊꯨꯗꯦꯛꯈꯤ꯫ ꯔꯝꯊꯔ ꯆꯩꯅꯥ ꯑꯗꯨꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯂꯥꯎꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯊꯝꯃꯤ꯫
ꯑꯩꯒꯤ ꯋꯥꯗ ꯎꯁꯤꯠꯇꯅ ꯇꯧꯔꯝꯕꯒꯤ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛꯅꯤ꯫ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯕ꯭ꯔꯣ? ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛꯁꯨ ꯔꯝꯊꯔꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯟꯅ ꯅꯦꯠꯊꯠꯇꯨꯅ ꯊꯨꯗꯦꯛꯂꯤ꯫ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯈꯤꯗ꯭ꯔꯦ, ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯤꯃꯥꯟꯅꯗꯅ ꯍꯤꯡꯅꯅꯕꯒꯤ ꯃꯑꯣꯡꯗ ꯊꯅꯝꯂꯤ꯫ ꯁꯥꯎꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯂꯝꯗꯨꯅ "ꯅꯊ꯭ꯋꯥꯏꯗꯨ ꯐꯥꯎꯕꯗꯤ ꯑꯩꯅ ꯀꯟꯕꯤꯔꯕꯅꯤ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯞꯅ ꯅꯤꯝꯁꯤꯃꯨꯟꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯅꯤꯝꯁꯤꯃꯨꯟ ꯃꯀꯣꯛ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯆꯦꯞꯊꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯋꯥꯡꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯥꯁꯨ ꯉꯁꯤꯗꯤ ꯍꯥꯏꯔꯛꯏ, "ꯌꯥꯝꯕꯨꯡ, ꯏꯅ ꯅꯂꯤ ꯂꯩꯁꯤꯌꯦ"꯫ ꯂꯨꯋꯥꯡꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯊꯥꯗ ꯀꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯈꯥꯝꯂꯤꯕ ꯁꯒꯣꯜ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯅꯤꯝꯁꯤꯃꯨꯟꯕꯨ ꯍꯥꯟꯅ ꯀꯥꯈꯠꯇꯨꯅ ꯐꯝꯍꯜꯂꯦ, ꯑꯗꯨꯒ ꯃꯥꯅ ꯏꯀꯣꯟ ꯀꯣꯟꯅ ꯀꯥꯈꯠꯂꯛꯇꯨꯅ ꯅꯤꯝꯁꯤꯃꯨꯟꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯇꯞꯅ ꯐꯝꯂꯛꯏ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯨꯋꯥꯡ, "ꯁꯒꯣꯜ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯌꯨ, ꯑꯩꯈꯣꯏꯅ ꯂꯥꯛꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯁꯤ"꯫ "ꯐꯒꯅꯤ ꯅꯤꯡꯊꯦꯝ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯃꯃꯥꯏ ꯂꯩꯕ ꯍꯧꯈ꯭ꯔꯦ꯫ ꯅꯤꯝꯁꯤꯃꯨꯟ ꯂꯨꯋꯥꯡꯗ ꯌꯦꯡꯂꯒ, "ꯌꯥꯝꯕꯨꯡ, ꯀꯔꯤꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯕ꯭ꯔꯥ? ꯌꯨꯝꯗ ꯍꯥꯏꯐꯦꯠ ꯆꯪꯂꯨꯈꯤꯁꯤ, ꯅꯪꯒꯤ ꯑꯃꯩꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯍꯧꯕꯅꯤ꯫ ꯅꯪꯒꯤ ꯑꯃꯩꯗ ꯅꯠꯇꯦ, ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯁꯨ ꯅꯪ ꯍꯜꯂꯛꯇꯕꯗꯨꯗ ꯋꯥꯅꯔꯝꯒꯅꯤ"꯫ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤꯗꯨ꯫ ꯂꯨꯋꯥꯡ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯅꯤꯝꯁꯤꯃꯨꯟ ꯍꯥꯏꯅ ꯀꯧꯔꯔꯣꯏ, ꯑꯩꯒꯤ ꯂꯩꯃꯁꯤꯖ ꯂꯩꯁꯅꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯅ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯒꯗ꯭ꯔꯥ ꯁꯅꯥ ꯏꯕꯨꯡꯉꯣ? ꯊꯧꯈꯣ ꯋꯥꯠꯂꯤ"꯫ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯇꯨꯃꯤꯟꯅ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯊꯧꯈꯤ꯫ ꯁꯨꯝ ꯊꯧꯔꯛꯄꯅ ꯎ ꯋꯥꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯣꯡꯒꯥꯜꯗꯨꯗ ꯈꯥꯝꯃꯣ ꯍꯥꯏꯗꯨꯅ ꯈꯥꯝꯍꯜꯂꯤ꯫ ꯂꯨꯋꯥꯡ ꯍꯥꯟꯅ ꯀꯨꯝꯊꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯇꯤꯡꯊꯣꯔꯛꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯣꯃꯣꯟ ꯇꯧꯅ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯤꯝꯊꯔꯂꯥ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯃꯤꯠ ꯑꯗꯨ ꯁꯦꯡꯅ ꯎꯗ꯭ꯔꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯅꯤꯡꯈꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯅꯤꯡꯈꯟ, ꯀꯅꯥ ꯀꯅꯥꯔ ꯑꯥꯗ ꯆꯪꯂꯛꯂꯤꯕꯁꯦ"꯫ ꯅꯤꯡꯈꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯂꯨꯋꯥꯡꯒ ꯂꯣꯏꯅꯅ ꯃꯆꯜꯅꯨꯄꯤꯅ ꯃꯥꯡ ꯊꯥꯔꯒ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯟꯃꯤ ꯈꯔ ꯏꯟꯅꯔꯛꯇꯨꯅ ꯌꯨꯝ ꯑꯁꯤ ꯇꯝꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯛꯄꯗ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯕꯣꯛꯇ ꯐꯤꯡꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯅꯤꯝꯁꯤꯝꯅꯤ"꯫ "ꯍꯥ, ꯏꯁꯨ ꯂꯩꯁꯅꯥ ꯂꯥꯛꯂꯦ ꯍꯥꯏꯕ? ꯅꯤꯡꯈꯟ, ꯑꯩꯕꯨ ꯆꯤꯡꯈꯠꯂꯣ"꯫ ꯅꯤꯡꯈꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯕꯣꯛꯄꯨ ꯇꯞꯅ ꯆꯤꯡꯈꯠꯇꯨꯅ ꯂꯦꯞꯍꯜꯂꯤ꯫ ꯆꯩꯁꯨ ꯑꯗꯨ ꯁꯨꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯌꯥꯔꯃꯤꯆꯣꯟꯁꯨ ꯑꯅꯥꯕꯗꯨ ꯀꯥꯎꯕ ꯃꯈꯩ ꯃꯆꯥ ꯂꯥꯛꯂꯦ ꯇꯥꯕꯗ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯆꯦꯟꯊꯣꯔꯛꯇꯨꯅ, "ꯅꯤꯝꯁꯤꯝ"꯫ ꯏꯃꯨꯡꯗꯒꯤ ꯊꯥꯡꯁꯤꯡꯁꯨ ꯊꯣꯛꯂꯛꯇꯨꯅ ꯌꯥꯔꯃꯤꯆꯣꯟꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤ꯫ ꯂꯨꯋꯥꯡꯅ, "ꯑꯕꯣꯛꯀꯤ ꯃꯄꯥꯟꯗꯒꯤ ꯂꯨꯔꯦꯜ ꯉꯝꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯖꯕꯅꯤ꯫ ꯑꯕꯣꯛꯄꯨ ꯅꯁꯨꯅ ꯈꯨꯔꯨꯝꯖꯔꯤ. ꯏꯁꯨꯒꯤ ꯍꯣꯠꯅꯖꯃꯟꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯅꯤ꯫ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯃꯥꯕꯨ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯇꯥꯛꯄ꯫ ꯑꯩꯒꯤ ꯅꯤꯝꯁꯤꯝ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ"꯫ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯂꯨꯋꯥꯡ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯇꯨꯅ, "ꯀꯩꯅꯣꯕꯣ, ꯅꯁꯨ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯄꯨꯈ꯭ꯔꯒꯗꯕꯅꯤ"꯫ ꯁꯤꯝꯊꯔꯂꯥ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯅꯤꯝꯁꯤꯃꯨꯟꯗ ꯌꯦꯡꯂꯛꯏ꯫ ꯅꯤꯝꯁꯤꯃꯨꯟ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯕꯅ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯑꯩ ꯆꯠꯂꯒꯦ, ꯌꯥꯝꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯒꯦ"꯫ ꯁꯤꯝꯊꯔꯂꯥ ꯃꯁꯨꯕꯨ ꯌꯦꯡꯗꯨꯅ, "ꯅꯤꯝꯁꯤꯝ, ꯅꯪꯅ ꯀꯣꯅꯨꯡꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯉꯣꯏ"꯫ ꯅꯤꯝꯁꯤꯃꯨꯟ ꯃꯕꯣꯛꯄꯨ ꯌꯦꯡꯗꯨꯅ, "ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩ ꯈꯥꯡꯂꯒꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ"꯫ ꯁꯤꯝꯊꯔꯂꯥ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯨꯅꯨꯄꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ, "ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯣ, ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯣ"꯫ ꯍꯥꯏꯔꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯆꯩꯁꯨ ꯑꯗꯨ ꯁꯨ ꯁꯨꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯈ꯭ꯔꯦ꯫ ꯌꯥꯔꯃꯤꯆꯣꯟ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ ꯇꯞꯅ, "ꯏꯃꯥꯒꯤ ꯅꯤꯝꯁꯤꯝ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ"꯫ ꯊꯥꯡꯁꯤꯡꯁꯨ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯌꯥꯔꯃꯤꯆꯣꯟꯕꯨ ꯀꯣꯟꯗꯨꯅ ꯆꯪꯕ ꯍꯧꯈ꯭ꯔꯦ꯫ ꯆꯠꯅ ꯆꯠꯅꯁꯨ ꯃꯆꯥꯅꯨꯄꯤ ꯇꯥꯅꯅꯕ ꯍꯥꯏꯔꯝꯃꯤ, "ꯑꯕꯥꯒꯤ ꯅꯤꯝꯁꯤꯝ, ꯂꯝꯁꯦ ꯂꯥꯞꯄꯤ, ꯆꯠꯅꯕ ꯇꯧꯔꯣ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦꯅꯦ"꯫ ꯍꯥꯏꯔꯝꯂꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯤꯡꯈꯟ ꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯂꯨꯋꯥꯡ ꯅꯤꯡꯈꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯇꯥꯡꯈꯨꯜ ꯏꯕꯥꯏ,
ꯅꯁꯦꯟ ꯅꯤꯡꯊꯦꯝꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯆꯜ ꯂꯝꯍꯦꯟꯕꯤꯁꯦ ꯑꯩꯅ ꯄꯨꯖꯕ ꯇꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯟꯕꯒꯤ ꯊꯃꯣꯏꯒꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯃꯣꯏꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯝꯁꯤꯃꯨꯟꯗ ꯌꯦꯡꯂꯛꯇꯨꯅ ꯃꯤꯆꯤꯇ ꯈꯠꯆꯤꯜꯂꯤ ꯅꯤꯝꯁꯤꯃꯨꯟꯁꯨ ꯏꯀꯥꯏꯕ ꯈꯪꯃꯟꯗꯦ ꯍꯥꯏꯗꯨꯅ ꯂꯨꯋꯥꯡꯗ ꯁꯨꯛꯂꯒ ꯌꯦꯡꯂꯝꯗꯨꯅ ꯂꯣꯟꯅ ꯈꯨꯖꯤꯟꯅ ꯁꯤꯛꯏ ꯑꯗꯨꯒ ꯇꯞꯂꯞꯅ ꯌꯥꯝꯕꯣꯡ ꯃꯩꯊꯥꯕ ꯑꯃꯩꯒꯤ ꯃꯥꯡꯗ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕ꯭ꯔꯥ ꯅꯤꯡꯈꯟꯁꯨ ꯂꯨꯋꯥꯡꯗ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯏꯆꯜꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯍꯦꯛ ꯇꯥꯍꯜꯂꯕꯗꯤꯀꯣ ꯃꯕꯨꯡ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯕꯨꯡ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯅꯤꯡꯊꯦꯝ ꯑꯩꯅ ꯋꯥꯁꯛꯂꯤ ꯃꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯁꯤꯟꯊꯍꯜꯂꯣ ꯀꯔꯤꯒꯨꯝꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯅꯅꯕ ꯋꯥꯍꯩ ꯑꯃ ꯍꯦꯛ ꯍꯥꯏꯔꯕ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯁꯅꯨ ꯅꯤꯡꯈꯟ ꯃꯆꯟꯕꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯑꯃꯩꯒꯤ ꯅꯤꯝꯁꯤꯝ ꯐꯖꯅ ꯆꯠꯂꯣ ꯑꯃꯩ ꯊꯤꯟꯗꯣꯛꯏ ꯑꯃꯩ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯈꯖꯥꯏ ꯊꯛꯇ ꯄꯤꯔꯥꯡ ꯑꯃꯁꯨ ꯁꯤꯟꯊꯔꯛꯏ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯇꯨꯅ ꯀꯞꯀꯅꯨ ꯑꯃꯩꯒꯤ ꯃꯥꯡꯗ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯑꯃꯩ ꯌꯦꯡꯕ ꯉꯝꯗꯦ ꯅꯤꯡꯊꯦꯝ ꯆꯠꯂꯣ ꯏꯆꯟꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯂꯨꯋꯥꯡꯁꯨ ꯅꯤꯡꯈꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯆꯔꯨꯈꯤꯒꯦ ꯏꯕꯩ ꯂꯨꯋꯥꯡꯒꯤ ꯃꯇꯥꯡ ꯆꯥꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯝꯁꯤꯝ ꯂꯣꯟꯅ ꯀꯅꯥ ꯎꯍꯟꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯏ ꯂꯨꯋꯥꯡꯁꯨ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯁꯨꯛꯇꯨꯅ ꯅꯤꯝꯁꯤꯃꯨꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯇꯞꯅ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯂꯨꯋꯥꯡꯒꯤ ꯃꯇꯨꯡꯗ ꯏꯅꯈꯤ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯅꯤꯡꯈꯟ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯡꯕ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯇꯩꯊꯣꯛꯀꯦ ꯇꯧꯕꯒ ꯅꯥꯀꯜꯗꯒꯤ ꯌꯥꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯍꯥ ꯅꯪꯒꯤꯁꯨ ꯑꯩ ꯂꯩꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯣꯔꯃꯤꯂꯥꯅ ꯅꯤꯡꯈꯟꯒꯤ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯛꯏ ꯆꯤꯡꯗꯨꯅ ꯁꯨꯝ ꯄꯨꯔꯛꯄꯗ ꯅꯤꯝꯁꯤꯃꯨꯟꯅ ꯌꯥꯝꯕꯣꯡ ꯈꯨꯠꯁꯦ ꯊꯥꯗꯣꯛꯎ ꯅꯥꯏꯌꯦ ꯂꯨꯋꯥꯡꯁꯨ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯈꯥꯝꯖꯤꯜꯂꯛꯏ ꯅꯤꯝꯁꯤꯃꯨꯟ ꯍꯥꯟꯅ ꯇꯞꯅ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯃꯥꯅ ꯀꯣꯟꯅ ꯀꯥꯔꯛꯂꯤ ꯅꯥꯀꯜ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯅꯣꯛꯃꯤ ꯌꯦꯡꯂꯛꯏ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ ꯅꯤꯝꯁꯤꯃꯨꯟ ꯁꯥꯎꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯅꯃꯥꯏꯗꯣ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯣ ꯅꯨꯄꯥꯗꯨꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯒꯅꯨ ꯌꯥꯝꯕꯣꯡ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯣ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯋꯥꯡꯒꯤ ꯊꯕꯥꯛꯇ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯂꯨꯋꯥꯡ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯃꯊꯕꯥꯛꯇ ꯊꯝꯂꯒ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯊꯣꯔꯛꯂꯤ ꯍꯤꯞꯅ ꯅꯨꯄꯤꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯈꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯁꯨ ꯀꯩꯔꯦꯟꯆꯥꯛ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯇꯝꯅ ꯊꯧꯊꯈꯤ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯏꯕꯒꯤ ꯋꯥꯈꯜꯇꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ ꯄꯨꯝꯅꯃꯛ ꯐꯤꯛꯁꯟꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯈ꯭ꯔꯤꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯁꯣꯏ ꯑꯔꯥꯟꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯍꯩꯖꯗꯕ ꯅꯆꯥ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯋꯥꯔꯤ ꯍꯥꯏꯕꯁꯤꯗꯕꯨ ꯋꯥꯔꯤꯅꯤ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯀꯌꯥ ꯑꯣꯏꯊꯣꯛꯍꯟꯗꯨꯅ ꯏꯖꯕꯅꯤ ꯑꯣꯏꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕ ꯃꯇꯥꯡ ꯑꯗꯨꯅ ꯐꯦꯟꯇꯁꯤꯅꯤ ꯃꯣꯟꯗ꯭ꯔꯪꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ